ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯁꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯕꯤꯔꯥꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯊꯤꯟꯕ ꯂꯥꯛꯂꯦ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯀꯨꯀꯤꯡ ꯁꯣ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯑꯃꯁꯨꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯃꯐꯝ ꯑꯗꯨꯅ ꯇꯧꯔꯛꯄꯅꯤ꯫ ꯃꯈꯣꯏꯁꯨ ꯕꯤꯔꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯇꯤꯚꯤꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯈꯤꯕꯅꯤ꯫ ꯕꯤꯔꯥꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯂꯦ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯅ ꯀꯅꯥꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯀꯨꯛ ꯁꯣ ꯑꯃꯗ ꯑꯩꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯖꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯇꯥꯟꯖꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁ ꯃꯤꯅꯨ ꯂꯥꯛꯏ꯫ ꯃꯤꯁ ꯃꯤꯅꯨ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯀꯨꯛ ꯁꯣ ꯑꯗꯨ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯀꯨꯛ ꯁꯣ ꯑꯃ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯃꯈꯣꯏꯒꯤ ꯃꯤꯁ ꯑꯗꯨꯅ ꯕꯤꯔꯥꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯕꯤꯌꯨ, ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯧꯔꯝ ꯑꯗꯨꯗ ꯌꯥꯎꯕ ꯌꯥꯔꯣꯏꯗꯣꯔꯤ, ꯍꯌꯦꯡ ꯑꯁꯤ ꯀ꯭ꯔꯤꯇꯤꯒꯤ ꯃꯍꯥꯛꯀꯤ ꯇꯣꯔꯅꯥꯃꯦꯟꯠ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯃꯤꯁ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯇꯤꯚꯤꯗ ꯌꯥꯎꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯁ ꯑꯗꯨꯅ ꯍꯣꯏ ꯌꯥꯎꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨꯒꯤ ꯁꯣ ꯑꯗꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯇꯤꯚꯤꯁꯤꯡ ꯑꯗꯨꯗ ꯂꯥꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯒꯤ ꯅꯄꯥ ꯑꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯎꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯗ ꯕꯕꯥ ꯃꯗꯨꯒꯤ ꯁꯣ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯌꯦꯡꯗꯤ ꯅꯈꯣꯏꯒꯤ ꯅꯃꯥꯒꯤ ꯃꯦꯠꯆ ꯂꯩꯕꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯕꯥ, ꯏꯃꯥꯒꯤ ꯃꯦꯠꯆ ꯑꯗꯨꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯀꯨꯀꯤꯡ ꯀꯣꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯃꯄꯥꯗꯨꯅ ꯅꯪꯅ ꯃꯗꯨꯒꯤ ꯁꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯗꯔꯁꯟ ꯑꯃꯁꯨꯡ ꯗꯤꯄꯛꯇ ꯍꯪꯕ ꯄꯥꯝꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯤ ꯇꯤꯚꯤꯗ ꯂꯥꯛꯀꯅꯤ, ꯅꯈꯣꯏꯒꯤ ꯅꯄꯥꯗꯨꯗꯤ ꯇꯤꯚꯤꯗ ꯌꯥꯎꯕ ꯐꯪꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣ ꯅꯪꯒꯤꯁꯨ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯂꯩꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯗ ꯄ꯭ꯔꯥꯏꯖ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯌꯦꯡꯉꯨꯁꯦ, ꯄ꯭ꯔꯥꯏꯖ ꯐꯪꯕ ꯐꯪꯗꯕ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯖꯕꯤ ꯊꯥꯛꯇꯗꯤ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯃꯤꯁ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯁꯨ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯃꯇꯝꯗ ꯕꯤꯔꯥꯅ ꯃꯍꯥꯛꯄꯨ ꯄꯨꯕꯤꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯔꯦꯗꯤ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯀ꯭ꯔꯤꯇꯤꯁꯨ ꯃꯍꯥꯛꯀꯤ ꯃꯦꯠꯆ ꯑꯗꯨꯕꯨ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯄꯥꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯃꯥꯗ ꯍꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯪꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯃꯁꯤꯒꯤ ꯋꯥꯁꯤ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯇꯤꯚꯤꯗ ꯑꯩꯈꯣꯏ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯅꯃꯥꯗꯤ ꯑꯗꯨꯃꯛ ꯁꯥꯎꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯁꯥꯎꯅꯤꯡꯉ ꯁꯥꯎꯁꯅꯨ, ꯇꯤꯚꯤꯗꯨꯗ ꯂꯥꯛꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯗꯣꯔꯕꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯃꯄꯥꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯅꯈꯣꯏꯗꯤ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯈꯨꯔꯥ ꯍꯣꯏ ꯍꯥꯟꯅ ꯆꯠꯄꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯈꯣꯏꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯕꯤꯔꯥꯁꯨ ꯃꯈꯨꯔꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯖꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯑꯗꯨ ꯇꯣꯔꯅꯥꯃꯦꯟꯠ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯣꯂꯣꯅꯤꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯀ꯭ꯔꯤꯇꯤꯒꯤꯗꯃꯛꯇ ꯆꯤꯌꯔ ꯑꯞ ꯇꯧꯗꯨꯅ ꯅꯪꯒꯤ ꯃꯦꯠꯆ ꯑꯗꯨ ꯑꯩꯈꯣꯏ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯀ꯭ꯔꯤꯇꯤꯗ ꯇꯝꯖꯔꯝꯃꯤ ꯑꯃꯁꯨꯡ ꯅꯩꯈꯥꯏꯔꯝꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀ꯭ꯔꯤꯇꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯣꯌꯝꯕꯇꯨꯔꯗ ꯇꯧꯔꯤꯕ ꯀꯨꯀꯤꯡ ꯁꯣ ꯑꯗꯨꯗ ꯕꯤꯔꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯤꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯦꯜ ꯐꯣꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯐꯝ ꯑꯗꯨ ꯊꯝꯃꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯣꯁ ꯑꯃꯁꯨꯡ ꯑꯦꯡꯀꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯌꯥꯎꯗꯨꯅ ꯂꯥꯛꯂꯦꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯠꯇꯦ ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ, ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯑꯦꯡꯀꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣ ꯑꯩꯈꯣꯏꯗꯤ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯍꯣꯁ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯑꯣꯖꯥꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯅꯗꯅ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯅꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯦꯠꯆ ꯑꯗꯨ ꯍꯧꯔꯦ꯫ ꯃꯦꯠꯆ ꯑꯗꯨ ꯍꯧꯔꯛꯄ ꯃꯇꯝꯗ
Somnakanda Kriti amasung Rajina su Makoini wrestling tawna lerimli. Makoini sum wrestling tawo matamda Rajina na mahapung halita lakchabagi mohongama uwa fangki amasung magasi yamna thuna soktabagi mohongam su urami. Aduga somnakandana Vira amasung mahaki Masandupiga loinana cooking show da makosho ningtijana achatak hawduna lerimli. Aduga achatak hawa matamda makoigi miss menu su mateng pangduna yaksanduna lerimli. Somnakanda tournament adu asamasum sanarapa matamada wrestling asamasum tawnarapa matamda Rajina na Kriti bu maithiba pikre matawudu somnakanda Kriti su wakhalian nuwaitaba haibda wari aduga asomnakandana amu Birana cooking show da mai pakpa haibda waikre aduga makhoshu yamna harauba haibda wari tholiba thodo asi mahakini piduna maithire aduga mahakina paduna mai pakpani koloni du leriba misang adusu Kritina maithirakpagi matawudu urba matamda Makoisu wakal yamna namaitaba haibda wari kamai tawriba jana haiduna khanaduna leramli Kritisu match adu maithiba orabanina mahak wakal yamna namaitana kapsatuna leramli makhura adunadi kamto khalo no mathangi match da mai palaga loi haiduna harakki tanjadura mafamudura mahaki course phatlabadu laklami aduga mahana kadawli kamai tawribno haiduna hakki nang se aidi mai pakara haiduna khanjarupani haiduna course aduna hajarakki tanjadura mafamadura chema pholtuna course aduna sinare aduga course aduna pariba chesi medical report ni sanaroi kudimak makoina match tormdai matamadura makoi sing asi dop test hek tobani dop test obi report aduni dop test obi report do paiduna course aduna haraglibasna ai masidi alanbo rangmani masidi Kriti gi report oramoi haduna harakki kadori course haduna somnakanda Kriti na hangpong matamda nangi nasada steroid yawe haduna report sina tawli ni haduna harakki masi kamdo wazanu haiduna harakki madura somnakanda Kriti di steroid sizinaba misak natabanina maksu yamna ngagle aduga course aduna haraglibasna nangbo hadak marak asibo painkiller ga sakibro nangi diet asibo change ka tokkibro mata Kriti su sar madumna tokkibali haiduna hare adu taragadi kamai toribano nangi chana pathagna basing adubo kamai tobano nangi supplement ga adubo kamai tobano haiduna harakki madura supplement di sar ai yumgi chang khatadai hena chadi haiduna harakki adu taragadi nangi chang aduda ahum bakri ke laki haiduna hakki wahum tarabo matamda somnakanda Kriti su jingnabam yorokle aduga mahaki nupana mawuna numidangda sakchang adura mayom leibigi matang adu nishangakki asam todra mahakchu mayomda laktuna mayom sing adubo kwati thire aduga mahaki makura aduna so kainu ibem nangna thidubo ai thigi aduna harakki tawudu somnakanda Kriti su sauningbana hemaladra mahak kwati thirakki kwati thirakpa matamda chakonggi makada lerambagi matawudu ule aduga maana mafamudura kautadu putoroktuna kautadugi manungda yauriba mayom sing adu check torba matamda sini dauna tawba pochak khara yauduna lerambagi mongama ubu fangki madigna maana makura adura kura masimta test hol so aiduna harki asum to aduna somnakanda cooking show da just sing aduna final verdict piramdai matamadu yorokle just sing adasu virana thungliba chang adu chadur leramli madigdi somnakanda Kriti su mahaki koloni dugi mamadubi sing adugi manakta famdara leringi matamadura makura adu laktuna report adu mangona pirale aduga mauna haraglibasi bema nangna khalibada chumi nangi chang sing adura steroid mix tawbani haiduna harakki madigdi makoigi lekai koloni gi missing adusu report adu check torami aduga masidi positive boyni haiduna harakki matu usumna sommakanda mathaki matamda Kritina masana wayaktabagi mongama phorokibadudi steroid chabini habisi ma khangpangamaki ma kinapana mana chana bathana basing adura steroid yanjanmani habisi ma gyan taraki tabu ma kinapadunti ma kidamakta yaliba hidak adudi sunbatagi asawba control tawbangam nabidamta ayurvedic hidakni haiduna khanjaribani madigni mafam adura leriba mising aduna nganaribasi Kriti gi chana thana basing asida ma kinapana steroid yanjanba oirabore haiduna khanaraki tabu mafam adura leriba nupiyamna muk haraklibasna kaino nakoina nganaribdu Kriti na mai pakpasi mahaki nupana khwadi pamba thapagamani aduga nakoina mahaki nupana sumna chingnabai miyeng de yeng basic karikino haiduna hari mafum maduda part lai aduga partna haraglibasna to mahaki video namba matamda mahana sta thanabada karigumba ma yansanbagi video so madang siri yauribasi yong haiduna harakki madigni makhura haraglibasna masidi hena kari kudam pamli Kriti gi mes kudamag yeng bidamata mahana first line da laktuna he mapu cherap tawbani adubu ngasidi mahak lakte madudagi hendorokuna mahakna phone tawba matamda phaw paide haiduna harakki masina talibasi mahakna
Masana Lanjari Habsi Talibanatra, Mark Mafam Silactuna, Critica Mayona Bangam the Mata, Mark, Mafam Silactabani, Mechadu Lactabani. Madaki the Mamma to give Matam the Critina, Vira the Haki of Wafam Singer the Nishan Lagde. Nangina Pasi, House has been Aduga. Agi Sasi, Nang Torokanigan, Tina Hanki was singer the Nishan Lagde, Madaki Matata. Nanga say, my Tirakan the Gan Tagadam have a Wafam at the Bahwa, Mount Nishan Bahorokre. Madaki Makura don't have a glibasna. Magasi Nanga Mayona Bangam the Widam of the Mark, Lord Company I don't have a key. Tawudum Wafam with the relative of the Palmana, TV do Tar don't have a glibasi. Mark Rida Amtas at Panati. Mark Asida TV the Yaud the Rivasini had on her key, Mufamadura. Cooking show to the Machana Piga Mahakal in Lunina. Makoyi Miss Adusu, cooking show to the Yawik Matodo, Somaganda. Cretina Urubamatanda Mahakti, not for the content by the way cray. Matosuna just sing Aduna Makoyi. Chariva, Taliba Singado, taste of Volova Matunda. Viram Suminusina, competition singam Hadun Haraki, Asam Dodon Somakanda. Viram Suminusu, Yamna Haro by the way. Minusu Haro Mankiduna, Viragi Makazaida, Jupi Mato, Somakanda, Kolonigi missing at so Uduna, Yamanga Pahave the way. Mato Karamna, Asamna, competition is my papangam Libano Haduna Hapomatamda, Viran Haraglivasna. Masipuna Moshangasi, I get a pina or Helmangtani. Aina Yumda, Tawing Kang, Amazon, Saxing, Togno, Adugam Hakuna, in a crown of Takre. Mother was some nice show, some tongue talk with the head of Penny, I don't have a key. Market the Mutaina Makalmatilgi. Oh, Cameron Tongi, Adugam Haso, complain them to Dr. Vida, Adamok Chai. Mahana Ibuyam Tazavini, I don't have a key, Adukosamak and the Makura, don't have a glivesna. Tazawa the Bunana, Luna Mangan Krabanatro. Motosuna, Bira the price of the pire, price of the beer Bamatun the Maso, Mayumda, Machan Picanina. Price of the product Lakami, Mahamadura, Critium Sumaki Makurana, Mahapung, I don't let him be, Mahamadura, Colony missing of the soul, Mahapung, I don't let him be, Adamana Babalatuna, Criti the award the Pieduna, Cooking Chogi competition at the Isharu Gavani, Aduga, Coimbaturgi, Best Cook Award K, title saying one of Piraclavani, I don't have a K, Mana award do Criti the Sinarami, Todo Makura do Latuna, Maki award do Pai to Lantoki, Adumana Heltivasi, none of the river Tabakaduga, a walk of Pudna Lalibanina, I don't have a K. Machala Pitasu, Todibu Matodra, Nakcheraduna, Adabu Yunjaduna Levanatana, Upayam Teleramde, Karito Kibakandi Vanana, Parepare, Young Hadra Mauna, TV Murdu Moletuna, TV to Thai, TV Tavam Batamda, Kriti sea resting Aduna, Mighty Habigi, Pau Silaki, Madu Matata, Mahagasi, blood test of Matamda, Maki Ida, Drug Yarome Habigi, Pau Sisu, Pony Hadunaki, Maramadra Mahag, Sahi Amamukte. Wrestling Sanavaya Ruhaduna, I think Batam Grabigi, Wapomasi, TV Dura, Pongdun Leramli, TV Ki, Podu Turvamatamda, Somnakanda, Kriti di Matayam Hava Amasung, Tamoika have the way cray. Mudidi, Kritina Haglivasna, Nang the Palm Nibado, Masidi Tola Vanatra, Numit Aduda Nang in high kiba. I see, mighty with the Ragati Gan Tarakani Haduna high kiba, Masid Toledana, Aduga Yamu. Nangumba, Mishakasi, Nakoina Kochangasi, Nopon Havaki, Chokabama, Aduk Levanatra. Masipum no Shangasi, Nang Ton Mangatani. Nangina Ponat Nangasidi, a career see Pumang Mountain by Bidoli. Nang Nasamaki Nipida, Nang Sumto will have city, Kanana Butazabang Adunake. Tabuda Busonakanda, Viradi Toli with Shingasi, Karino have Simak, Can Amtata the vibe the way cray. Some of the Vukanana, Isterialaga Pijagi Hadunake. Some Nakanda, Viradi. Karino historical high boy the Magde, Kanjana do not the Maglerami, Aduga, Kritina Mongon had a livasi, Nasidaginang, and one Amuhana, Nangina Sakadu Ulakan Wadunaki. Hidaga to the historic come down the Yauri of Haidana Somnakanda, Villasu, Matanang Lady, Aduga, Masana Pido, Mama Aduna Kudang Padre Chingaduna, Aquani the Amuhani Lakan Waduna, Makoi Imunga Chankre, Villasum Hakini Pido, Koitan Tanaduna, Kriti, Nasi Toli Potato was a Karimta Kandi Hadunaki. Tabuda was on a Kandama Maduna, Mazana Pituki Kudanga the Paduna, Adamuching the Chali, Aduga, Mazana Pitaso, Mapada, Group Young Aduna, Adamuchat Panatana, Opali, the Habitu Wake, Critisu Mayuna Changaduna, Tongo Senduna Lecre, Aduga Somnakanda, Villasu, Numidanga to the Mark in the Piggy, building the Young Javanatana, Opayam Teletre, the same Taragadi, building a say Makoyi, railway the Tavakto missing a quarter of Venina, Mark is a hug like the Habitu Wake. Mafumadula missing at the Su Mafumaduda, Nong Tarakuna Muramoiduna, Luina kind of high with a wake, Adabosom Nakanda, Vira dim Haki, Napida, Mark in a piggy, Kadura Young Javanatra, Ovalekde, Mount Mafumadura Panaquina, Adama Murti Mugumna Lepton Lerame. Nongale, Nongalapomatamda, Critisu, Makoi colony, Dugi missing Aduga Pamina, no voice and Adunaderi.
ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯁꯤ ꯅꯨꯄꯥ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯑꯐꯕ ꯁꯥꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯇꯨꯡꯗ ꯊꯥꯡꯅ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯝꯇ ꯈꯪꯗꯕꯅꯤ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯁꯥꯗꯨꯅ ꯃꯈꯣꯏ ꯋꯥ ꯑꯆꯧ ꯑꯆꯧꯕ ꯀꯌꯥ ꯃꯔꯨꯝ ꯉꯥꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯤꯔꯥꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯥꯝꯃꯒꯤ ꯃꯌꯨꯝꯗ ꯄꯣꯂꯣꯆꯤꯗ ꯍꯜꯂꯛꯈꯤ ꯄꯣꯂꯣꯆꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯝꯃꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯆꯨꯝꯃꯤ ꯅꯪ ꯇꯧꯔꯤꯗꯣ ꯃꯗꯨ ꯃꯇꯤꯛ ꯆꯥꯕꯅꯤ ꯅꯨꯄꯥ ꯊꯣꯛꯏ ꯃꯗꯨ ꯑꯩꯅ ꯅꯪꯕꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯑꯩꯁꯨ ꯑꯇꯩ ꯅꯨꯄꯥꯒꯨꯝꯅ ꯅꯪꯁꯤ ꯅꯨꯄꯤꯅ ꯉꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯆꯥꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯩ ꯑꯩꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤꯅꯦ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯃ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯇꯧꯕ ꯌꯥꯎꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯃꯗꯨ ꯃꯥꯃꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯇꯧꯕ ꯌꯥꯎꯅ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯒꯦ ꯌꯥꯎꯅ ꯇꯧꯕ꯭ꯔꯥ ꯑꯗꯨꯗ ꯈꯪꯗꯦ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯇꯧꯒꯗꯕꯅꯤꯅꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯏꯅꯕꯨ ꯈꯜꯂꯤꯕꯅꯤ ꯃꯇꯤꯛꯗꯤ ꯃꯈꯣꯏꯒꯤ ꯃꯥꯝꯃꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯄꯨꯗꯨ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯤꯕꯅꯤꯅ ꯆꯠꯂꯗꯨꯅ ꯃꯥꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯑꯆꯥꯄꯣꯠ ꯀꯌꯥ ꯑꯃꯔꯣꯝ ꯄꯨꯔꯛꯂꯤꯕꯅꯤ ꯒꯨꯔ ꯄꯨꯔꯛꯂꯤꯕꯅꯤꯒ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯕ꯭ꯔꯦꯗꯇ ꯃꯍꯥꯛꯅ ꯖꯦꯝ ꯇꯩꯕꯗꯧꯅ ꯃꯗꯨꯒꯤ ꯒꯨꯔ ꯑꯗꯨ ꯇꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯕꯣꯗꯨꯗ ꯄꯤꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯣꯗꯨꯁꯨ ꯁ꯭ꯂꯣ ꯄꯣꯏꯖꯟ ꯆꯥꯔꯗꯨꯅ ꯃꯍꯥꯛ ꯁꯤꯈꯤꯕꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯠꯄ ꯌꯥꯗꯕꯅꯤꯅ ꯄꯨꯂꯤꯁꯅ ꯐꯥꯒꯅꯤ ꯈꯜꯂꯗꯨꯅ ꯑꯩꯅ ꯍꯥꯠꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯑꯁꯤ ꯑꯩꯈꯣꯏ ꯏꯄꯨ ꯀꯟꯌꯥꯄꯟꯒꯤ ꯏꯅꯦ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯇꯥꯛꯂꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯕꯤꯔꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯅ ꯊꯥꯒꯠꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯂꯤ ꯃꯗꯨ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯕꯗꯤ ꯃꯥꯟꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗꯒꯤ ꯍꯦꯟꯒꯠꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯣꯏ ꯈꯥꯡꯕ ꯉꯝꯗꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯈꯜꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯤꯅ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯇꯥꯟꯕ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯣꯏꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯠꯊꯣꯛꯄ ꯆꯥꯎꯔꯤꯕꯁꯦ ꯅꯨꯄꯤꯗꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯃꯥꯝꯃꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯠꯊꯣꯛꯄ ꯀꯥꯟꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯀꯠꯊꯣꯛꯄꯁꯤꯕꯨ ꯀꯅꯥꯗ ꯀꯠꯊꯣꯛꯂꯤꯕꯅꯣ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯅ ꯀꯣꯏꯆꯠ ꯆꯠꯂꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯨꯝꯗ ꯑꯍꯤꯡ ꯆꯨꯞꯄ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯔꯗꯨꯅ ꯇꯤꯚꯤꯕꯨ ꯈꯔ ꯌꯦꯡꯕꯅꯦ ꯐꯤꯂꯝꯕꯨ ꯈꯔ ꯌꯦꯡꯕꯅꯦ ꯆꯥꯕ ꯊꯛꯄ ꯔꯤꯜꯁ ꯈꯔ ꯌꯦꯡꯗꯨꯅ ꯃꯇꯝ ꯀꯌꯥꯃꯔꯨꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯌꯨꯝꯗ ꯂꯩꯔꯗꯨꯅ ꯄꯪꯆꯥꯗ ꯆꯥꯕꯅꯤ ꯑꯗꯨꯒ ꯅꯣꯏꯕꯗꯁꯨ ꯇꯞ ꯇꯥꯅ ꯅꯣꯏꯔꯕꯅꯤ ꯃꯈꯣꯏꯁꯤꯕꯨꯔꯥ ꯅꯈꯣꯏꯅ ꯀꯠꯊꯣꯛꯏꯒꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯂꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯈꯥꯏꯅꯈ꯭ꯔꯕꯅꯤ ꯗꯥꯏꯚꯣꯔꯁ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝꯗꯨꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯝꯅ ꯉꯛꯇꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯪꯁꯥꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯕ ꯏꯟꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯨꯏ ꯑꯣꯏꯔꯦ ꯑꯗꯨꯒ ꯍꯥꯏꯕ ꯌꯥꯗꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗ ꯂꯧꯂꯝ ꯇꯧꯕ ꯖꯤꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯔꯝꯃꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅꯅ ꯅꯪꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯅꯪꯉꯣꯟꯗ ꯃꯍꯥꯛꯅ ꯅꯪꯕꯨ ꯄꯤꯖꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯑꯁꯥꯎꯕꯁꯤ ꯅꯦꯝꯊꯅꯕꯒꯤꯗꯃꯛꯇ ꯄꯤꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯊꯦꯝꯕ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯊꯥꯖꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀ꯭ꯔꯤꯇꯤꯗ ꯏꯟꯁꯤꯟꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯔꯥꯟꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯤꯗꯥꯛ ꯄꯤꯖꯔꯤꯕꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯁꯤꯕꯨ ꯏꯪꯊꯅꯕꯒꯤꯗꯃꯛꯇ ꯄꯤꯖꯕꯅꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯤꯔꯥ ꯁꯪꯁꯥꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯃꯤ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯍꯥꯏꯕꯁꯨ ꯑꯣꯏꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯨꯄꯤꯒꯤ ꯑꯁꯥꯎꯕꯕꯨ ꯈꯥꯝꯊꯅꯕ ꯍꯤꯗꯥꯛ ꯂꯩꯒꯥꯅ ꯅꯪꯅ ꯍꯤꯗꯥꯛ ꯄꯤꯖꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯇꯨꯡꯗ ꯑꯦꯁꯀꯨꯝꯕ ꯀꯦꯟꯁꯔꯒꯨꯝꯕ ꯂꯩꯅꯥ ꯀꯌꯥ ꯃꯔꯨꯝꯒꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛꯄꯨꯗꯤ ꯊꯤꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯥꯎꯕꯁꯦ ꯊꯤꯡꯕ ꯉꯝꯕ ꯑꯃꯁꯨꯡ ꯈꯥꯝꯊꯕ ꯉꯝꯕ ꯍꯤꯗꯥꯛꯇꯤ ꯑꯝꯇ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯍꯦꯛ ꯊꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯪꯁꯥꯔꯁꯤꯗꯒꯤꯅꯦ ꯃꯤꯑꯣꯏꯕ ꯁꯃꯥꯖ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯗꯕꯅꯤ ꯍꯥꯏꯕꯗꯤ ꯗꯥꯏꯅꯣꯁꯣꯔ ꯃꯨꯠꯄꯗꯧꯅ ꯃꯨꯠꯈ꯭ꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯦꯛ ꯑꯃꯒ ꯍꯩꯖꯤꯜꯂꯛꯎ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯟꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯃꯈꯣꯏꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯕꯤꯔꯥꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯇꯟꯖꯥꯗꯨꯅ ꯃꯅꯤ ꯑꯗꯨꯁꯨ ꯍꯜꯂꯛꯂꯦ ꯃꯅꯤ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯆꯔꯁꯤ ꯅꯈꯨꯠ ꯅꯁꯥ ꯍꯥꯝꯗꯣꯛꯎꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯤꯔꯥꯅ ꯃꯍꯥꯛꯀꯤ ꯃꯅꯦꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯏꯅꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯑꯃꯇ ꯇꯥꯗꯦ ꯑꯩꯅ ꯇꯧꯕ ꯌꯥꯎꯅ ꯇꯧꯈꯤꯕꯁꯨ ꯅꯠꯇꯦ ꯃꯗꯨ ꯃꯅꯦꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ
ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯃꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯂꯥꯛꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯗꯨꯒꯤ ꯕꯤꯔꯥꯁꯨ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯏꯅꯦ ꯅꯪꯅ ꯇꯥꯗꯣꯔꯤꯅꯤ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯁꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯒꯤ ꯄ꯭ꯔꯥꯏꯗ ꯑꯁꯤ ꯍꯟꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯛꯇꯛꯇꯒꯤ ꯃꯍꯥꯛꯀꯤ ꯀꯔꯤꯌꯔ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯏꯅꯦ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯦ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯤꯔꯥ ꯅꯪꯅ ꯇꯧꯔꯨꯔꯤꯕꯁꯤꯡ ꯑꯗꯨ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕ ꯇꯥꯔꯒꯁꯨ ꯑꯃꯥꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯦꯗꯅ ꯐꯤꯕꯝ ꯃꯇꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯣꯏꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯪ ꯅꯁꯥꯃꯛꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯔꯤꯇꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯑꯗꯨꯗꯨꯒ ꯃꯥꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯧ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯣꯝꯗ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯄꯨꯔꯗꯨꯅ ꯀ꯭ꯔꯤꯇꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯌꯨꯝ ꯑꯗꯨꯅ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯀ꯭ꯔꯤꯇꯤꯕꯨ ꯀꯧꯕ ꯃꯇꯝꯗꯗꯤ ꯀ꯭ꯔꯤꯇꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯠꯇ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯣꯡꯃꯗꯨꯗ ꯂꯣꯏꯅ ꯍꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯅꯦ ꯑꯗꯨꯒ ꯅꯪꯗꯤ ꯅꯨꯄꯤ ꯁꯃꯥꯖ ꯑꯁꯤꯒꯤ ꯌꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯅꯦ ꯂꯨꯗꯣ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯩꯔꯥꯛ ꯑꯃꯁꯨꯡ ꯂꯤꯟꯒꯤ ꯃꯁꯥꯟꯅꯗꯨꯗ ꯀꯩꯔꯥꯛ ꯇꯧꯔꯒꯗꯤ ꯃꯤꯁꯦ ꯀꯥꯈꯠꯄꯅꯤ ꯑꯗꯨꯕꯨ ꯂꯤꯟꯅ ꯆꯤꯛꯄ ꯇꯥꯔꯒꯗꯤ ꯃꯤꯁꯦ ꯍꯥꯏꯊꯔꯛꯄꯅꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯥꯏ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯗꯨ ꯇꯧꯔꯛꯀꯅꯨ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯀꯥꯏꯖꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤꯁꯨ ꯂꯩꯇꯦ ꯌꯨꯝꯗꯅ ꯁꯣ ꯂꯣꯜꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯈꯣꯏ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯂꯛꯀꯔꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯅꯪꯅ ꯊꯣꯛꯂꯛꯇꯨꯅ ꯃꯁꯤꯒꯤ ꯋꯥꯁꯤ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯆꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯒ ꯂꯣꯏꯅꯅ ꯄꯂꯛꯀꯔꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯊꯤꯕ ꯆꯠꯂꯝꯃꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕ ꯇꯥꯔꯒꯗꯤ ꯕꯤꯔꯥ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏꯅꯤ ꯆꯠꯂꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯍꯟꯕ ꯂꯩꯇꯅ ꯃꯄꯥꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯁꯨ ꯅꯨꯄꯤꯗꯨ ꯆꯥꯎ ꯊꯧ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯃꯕꯣꯛꯁꯤꯡ ꯑꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯏꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯕꯣꯛ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥ ꯑꯗꯨ ꯐꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯁꯤꯗꯤ ꯀꯅꯥꯅꯕꯨ ꯈꯪꯂꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯕꯣꯛ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯤꯗꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯇꯥꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯄꯥꯒꯤ ꯕꯨꯂꯦꯠꯀꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯕꯨ ꯂꯥꯛꯄꯗꯨꯕꯨ ꯌꯦꯡꯖꯔꯝꯃꯤ ꯃꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯆꯪꯉꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯄꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀ꯭ꯔꯤꯇꯤꯅ ꯊꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯕꯨ ꯎꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯃꯁꯨꯡ ꯃꯄꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯖꯩ ꯀ꯭ꯔꯤꯇꯤ ꯍꯥꯏꯗꯨꯅ ꯀꯧꯖꯩ ꯑꯗꯨꯕꯨ ꯀ꯭ꯔꯤꯇꯤ ꯀꯔꯤꯝꯇ ꯇꯥꯗꯕꯤꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯇꯧꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯣ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯕꯣ ꯊꯧꯔꯝꯁꯤꯡ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯇꯧꯕ ꯌꯥꯎꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯑꯩ ꯈꯪꯍꯧꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯀꯨꯕꯣꯛ ꯑꯗꯨ ꯊꯣꯛꯂꯛꯏ ꯃꯀꯨꯕꯣꯛ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥꯗꯨꯕꯨ ꯅꯤꯡꯊꯤꯅ ꯋꯦꯜꯀꯝ ꯇꯧꯖꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯨꯔꯥꯗꯨ ꯊꯣꯛꯂꯛꯇꯨꯅ ꯍꯣꯏ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯁꯤꯗꯒ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯇꯥꯃꯣ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯀꯧꯁꯤꯟꯗꯨꯅ ꯑꯆꯥ ꯑꯊꯛꯀ ꯄꯤꯖꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯥꯅ ꯇꯧꯔꯤꯕ ꯂꯝꯆꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛ ꯑꯁꯦ ꯄꯨꯂꯤꯁꯇ ꯄꯤꯈꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯚꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯎꯀꯤꯜ ꯑꯣꯏꯕꯅꯤꯅ ꯀꯔꯤ ꯄꯨꯂꯤꯁ ꯀꯥꯅ ꯀꯅꯥ ꯇꯥꯛꯀꯦ ꯍꯥꯏꯔꯤꯕꯅꯣ ꯇꯥꯅꯤꯡꯕ ꯇꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯗꯨꯒꯤꯗꯤ ꯃꯈꯨꯔꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯥꯏ ꯅꯪꯅ ꯎꯀꯤꯜꯒ ꯄꯨꯔꯛꯇꯨꯅ ꯑꯩꯈꯣꯏꯗ ꯑꯐꯥꯎ ꯁꯥꯕꯒꯤ ꯃꯑꯣꯡꯂ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯤꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯃꯥ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯂꯥꯜꯂꯤ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯝꯃꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯅꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯁꯦ ꯎꯀꯤꯜ ꯑꯣꯏꯕꯗꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛ ꯃꯁꯤꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯁꯤ ꯁꯦꯠꯇꯨꯅ ꯑꯗꯨꯃꯛ ꯆꯠꯄꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯆꯪꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯝꯃꯗꯨꯒ ꯈꯟꯅ ꯆꯩꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯀ꯭ꯔꯤꯇꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯅꯝ ꯂꯥꯛꯇꯨꯅ ꯀ꯭ꯔꯤꯇꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯃꯄꯥꯟꯗ ꯈꯟꯅ ꯆꯩꯅꯕ ꯀꯌꯥꯃꯔꯨꯝ ꯊꯣꯛꯂꯦ ꯑꯝꯇ ꯅꯪꯁꯨ ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯈꯣꯏꯒꯤ ꯃꯥꯝꯃꯗꯨꯒ ꯎꯀꯤꯜ ꯑꯗꯨꯒ ꯈꯟꯅꯕ ꯃꯇꯝꯗ ꯕꯤꯔꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯏꯔꯗꯨꯅ ꯕꯤꯔꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯥꯝꯃꯗꯨꯒꯤ ꯃꯈꯥꯖꯥꯏꯗꯨꯗ ꯄꯥꯟꯈꯤ ꯑꯃꯁꯨꯡ ꯈꯨꯄꯥꯛ ꯊꯥꯕꯗꯧꯅ ꯇꯧꯈꯤ ꯏꯔꯥꯡ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯦꯝꯊꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ
ꯌꯥꯅꯅꯕ ꯉꯥꯡꯅꯅꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯊꯧꯗꯣꯛ ꯑꯆꯧꯕ ꯑꯃ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯒꯤ ꯃꯃꯥꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯅꯪꯅ ꯃꯉꯣꯟꯗ ꯈꯨꯠꯀ ꯊꯥꯔꯤꯕꯅꯤꯅꯦ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯃꯥ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯁꯣꯏꯈꯤꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯥꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯇꯤ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯣꯏꯈꯤꯗꯨꯅ ꯅꯪꯅ ꯃꯤꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯕꯅꯤ ꯁꯣꯏꯈꯤꯗꯨꯅ ꯍꯤꯗꯥꯛ ꯌꯥꯟꯁꯤꯟꯕꯅꯤ ꯀꯌꯥꯔꯛ ꯍꯟꯅ ꯅꯪ ꯁꯣꯏꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯥꯟꯇꯤꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯅꯪ ꯃꯗꯨ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀ꯭ꯔꯤꯇꯤ ꯑꯩꯒꯤ ꯋꯥꯁꯦ ꯃꯨꯟꯅ ꯑꯝꯇ ꯇꯥꯕꯤꯌꯨ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯀ꯭ꯔꯤꯇꯤꯅ ꯇꯥꯕꯤꯌꯨ ꯍꯥꯏꯕꯁꯤ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯨꯕꯗꯒꯤ ꯑꯩꯁꯦ ꯗꯁꯥ ꯇꯥꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯕ ꯉꯝꯂꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯤꯔꯥꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯕ ꯇꯥꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯆꯤꯟꯊꯔꯗꯨꯅ ꯃꯄꯥꯕꯨ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛ ꯑꯥꯌꯨꯔꯕꯦꯗꯤꯛꯀꯤ ꯍꯤꯗꯥꯛ ꯌꯣꯜꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯏ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯈꯤꯗ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯔꯥꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯀꯣꯆ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯂꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯀꯣꯆ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯀ꯭ꯂꯤꯅꯤꯛ ꯆꯠꯂꯨꯕ꯭ꯔꯣ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯆꯠꯂꯨꯏ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕꯗꯣ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯃꯥꯅ ꯄꯤꯔꯛꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔ ꯌꯥꯎꯈꯤꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀ꯭ꯔꯤꯇꯤꯗ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯔꯤꯇꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯕ ꯁꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯆ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀ꯭ꯔꯤꯇꯤꯒꯤ ꯋꯥꯐꯝꯁꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯀꯌꯥꯃꯔꯨꯝ ꯐꯣꯡꯗꯨꯅ ꯂꯩꯔꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯤꯔꯗꯨꯅ ꯄꯨꯂꯤꯁ ꯀꯦꯁ ꯇꯧꯔꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯂꯣꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯗꯣꯛꯇꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯄꯤꯔꯛꯂꯤꯕ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀ꯭ꯔꯤꯇꯤꯗ ꯍꯥꯏꯕꯤꯗꯕ ꯇꯥꯔꯒꯗꯤ ꯀ꯭ꯔꯤꯇꯤꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯛ ꯂꯥꯟꯅ ꯈꯟꯗꯨꯅ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯗꯣꯝꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯆ ꯑꯗꯨꯗ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯀꯣꯆ ꯑꯗꯨꯅ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯥꯏꯒꯦ ꯅꯪ ꯐꯔꯦ ꯅꯪ ꯅꯌꯨꯝ ꯆꯠꯂꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯕꯤꯔꯥꯗ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯨꯅ ꯄꯂꯛꯀꯗ ꯆꯠꯂꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯖ ꯅꯣꯝꯖꯗꯨꯅ ꯇꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯃ ꯁꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯐꯝ ꯊꯣꯛꯇꯕ꯭ꯔꯅꯦ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗ ꯐꯅ ꯌꯥꯝꯅ ꯍꯥꯏꯖ ꯅꯣꯝꯖꯗꯨꯅ ꯇꯧꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯃꯛ ꯅꯪꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯂꯗꯨꯅ ꯑꯃꯨꯛ ꯍꯥꯏꯖꯕ ꯅꯣꯝꯖꯕ ꯇꯧꯔꯨꯔꯤꯕꯅꯤꯅꯦ ꯅꯪ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣꯅꯦ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯀꯦꯜꯂꯒ ꯊꯝꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯉꯝꯍꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤꯗꯣꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯃ ꯃꯁꯤꯒꯤ ꯈꯟꯅꯔꯤꯕꯁꯦ ꯃꯇꯧ ꯀꯔꯝꯅ ꯐꯗꯣꯔꯤꯕꯅꯣ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯕ ꯇꯥꯔꯒꯗꯤꯅꯦ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯐꯕꯅꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯈꯛꯇꯅꯤ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯨꯏꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯥꯝ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯈꯟꯅꯔꯤꯕꯁꯤꯕꯣ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯁ ꯅꯪꯁꯤꯃ ꯄꯪꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝ ꯑꯁꯤ ꯀꯩꯅꯣ ꯃꯗꯨ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯟꯗꯤꯌꯥꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯁꯦ ꯖꯔꯃꯅꯤꯒꯤ ꯅꯣꯡꯃꯗ ꯈꯟꯅꯕ꯭ꯔꯥ ꯈꯟꯅꯔꯝꯃꯣꯏ ꯑꯩꯈꯣꯏ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒ ꯈꯟꯅꯕ ꯌꯥꯎꯈ꯭ꯔꯕꯣ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤ ꯀꯩ ꯂꯝꯅꯣ ꯄꯥꯀꯤꯁꯇꯥꯟꯒ ꯆꯩꯅꯥꯒ ꯑꯅꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯅ ꯀꯗꯣꯝꯗ ꯃꯗꯨ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯅꯤ ꯀꯩꯅꯣ ꯃꯗꯨꯅꯤꯅꯦ ꯃꯔꯝ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯤꯡ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯍꯦꯛꯇꯗꯨꯅ ꯈꯟꯅꯔꯤꯕꯁꯤ ꯃꯁꯤꯗ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯏꯟꯗꯤꯌꯥ ꯆꯤꯟ ꯑꯁꯨꯃꯥꯏꯅ ꯑꯗꯨꯃꯛ ꯈꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯥꯒꯤ ꯃꯃꯥꯟꯅꯕꯗꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯚꯥꯏ ꯀꯔꯤꯒꯨꯝꯕ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯚꯥꯏ ꯍꯟꯗꯛꯇꯤ ꯄꯟꯆꯥꯌꯠꯀꯤ ꯁꯤꯠ ꯑꯁꯤ ꯅꯨꯄꯤ ꯈꯛꯇꯅ ꯚꯣꯠ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯕꯤꯔꯥꯒꯤ ꯃꯥꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯗꯨ ꯀꯅꯥ ꯇꯧꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤꯅ ꯃꯤ ꯑꯇꯣꯞꯄꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯆꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯀꯟꯁꯇꯤꯇ꯭ꯌꯨꯋꯦꯟꯁꯤꯗ ꯆꯠꯂꯗꯨꯅ ꯚꯣꯠ ꯂꯦꯞꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯍꯟꯗꯛ ꯂꯦꯞꯇꯣꯔꯤꯕꯁꯤꯡ ꯑꯁꯤ ꯅꯨꯄꯤꯅ ꯉꯥꯛꯇ ꯂꯦꯞꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤꯒꯤ ꯋꯨꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟꯠꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯅꯦꯗꯣ ꯅꯪꯒꯤ ꯃꯍꯨꯠꯇ ꯚꯣꯠ ꯂꯦꯞꯍꯜꯂꯣ ꯃꯍꯥꯛꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯕ ꯇꯥꯔꯒꯁꯨ
ꯆꯂꯥꯏꯕꯗꯤ ꯅꯪꯅ ꯂꯣꯏꯅ ꯆꯂꯥꯏꯗꯣꯔꯤꯕꯅꯤ ꯄꯋꯥꯔꯗꯤ ꯅꯪꯅ ꯂꯣꯏꯅ ꯄꯥꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥ ꯑꯃꯗꯨꯁꯨ ꯃꯍꯥꯛ ꯑꯁꯨꯝꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯗꯨꯒꯤ ꯅꯣꯃꯤꯅꯦꯁꯟꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯤ ꯅꯣꯃꯤꯅꯦꯁꯟꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯎꯄꯜ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯅꯣꯃꯤꯅꯦꯠ ꯇꯧꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯁꯥꯏꯟ ꯇꯧꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯍꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯤꯔꯥꯒꯤ ꯃꯥꯃꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯗ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯨꯕ ꯃꯇꯝꯗꯗꯤ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯗꯤꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯕꯥ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯩ ꯁ꯭ꯀꯨꯜ ꯂꯩꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯄꯥꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯆꯥꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯖꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯒꯤ ꯃꯈꯨꯔꯥ ꯑꯗꯨ ꯂꯥꯛꯈꯤ ꯀ꯭ꯔꯤꯇꯤꯒꯤ ꯃꯈꯨꯔꯥꯅ ꯃꯗꯤꯗ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯣꯟ ꯑꯗꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯕ ꯕꯤꯅꯣꯗ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯀ꯭ꯔꯤꯇꯤꯒꯤ ꯃꯈꯨꯔꯥꯗꯨꯗ ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯆꯤꯡꯅꯗꯅ ꯐꯣꯟ ꯑꯗꯨ ꯁꯥꯟꯅꯖꯔꯣ ꯍꯥꯏꯗꯨꯅ ꯊꯝꯃꯝꯃꯤ ꯃꯗꯨꯒꯤꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯔꯦ ꯃꯔꯨꯞ ꯐꯣꯟ ꯑꯁꯤ ꯊꯝꯃꯒꯦ ꯃꯤ ꯌꯥꯝꯅ ꯆꯤꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯂꯟꯁ ꯇꯥꯏꯝꯗ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗꯨꯅ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯍꯥꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯟꯁ ꯇꯥꯏꯝ ꯑꯗꯨ ꯌꯧꯔꯛꯂꯦ ꯂꯟꯁ ꯇꯥꯏꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯗꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯄꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯃꯄꯥ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯇꯤꯐꯤꯜ ꯆꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯏꯟꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯅꯪ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯥꯔꯒ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯄꯥꯗꯨꯁꯨ ꯀꯣꯜꯂꯗꯨꯅ ꯆꯥꯕ ꯃꯇꯝꯗ ꯏꯟꯖꯥꯡ ꯑꯗꯨꯗꯤ ꯃꯍꯥꯎ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯊꯨꯝꯁꯨ ꯑꯝꯇ ꯌꯥꯎꯔꯝꯗꯕꯒꯤ ꯃꯇꯧ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯀꯩꯅꯣ ꯅꯪꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯆꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯕꯥ ꯅꯪ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕ ꯊꯥꯛꯄꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯨꯝꯗ ꯊꯣꯡ ꯊꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯖꯨꯠ ꯃꯦꯟꯃꯥꯟ ꯑꯝꯇ ꯆꯥꯗꯅ ꯂꯣꯏꯅ ꯊꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯜꯒꯤ ꯏꯟꯖꯥꯡ ꯊꯣꯡꯉꯒ ꯄꯤꯖꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯃꯥꯗꯨꯅꯗꯤ ꯑꯩꯗꯤ ꯊꯕꯛꯁꯨ ꯆꯠꯇꯣꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯇ꯭ꯔꯦꯅꯤꯡ ꯑꯃꯁꯨ ꯆꯠꯇꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯊꯣꯡꯉꯤꯕꯁꯤꯡ ꯑꯁꯤ ꯅꯪ ꯑꯗꯨꯃꯛ ꯆꯥꯎ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯁꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯇꯤꯐꯤꯟ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯕꯥ ꯏꯃꯥꯅ ꯊꯣꯡ ꯊꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯆꯥꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯝꯇ ꯊꯣꯡ ꯊꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯄꯥꯗꯨꯁꯨ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯕꯤꯔꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯇꯤꯐꯤꯟ ꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥ ꯃꯔꯨꯝ ꯊꯣꯡꯂꯗꯨꯅ ꯃꯍꯥꯛꯁꯨ ꯇꯤꯐꯤꯟ ꯃꯇꯝ ꯑꯗꯨ ꯌꯧꯅꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯤꯖꯕ ꯅꯪꯅꯕ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯄꯤꯖꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯌꯣꯝꯃꯛꯈꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯆꯥꯗꯅ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯆꯥꯔꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯅꯗꯤ ꯏꯃꯥꯟꯅꯕꯒꯤ ꯆꯤꯀꯟ ꯄꯨꯔꯛꯄꯅꯤ ꯑꯗꯨꯅ ꯃꯥꯒꯤꯗ ꯑꯣꯏꯅ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯃꯥꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯃꯤꯒꯤ ꯆꯤꯀꯟ ꯊꯣꯡꯕ ꯎꯔꯒ ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯊꯣꯡ ꯊꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯀꯥꯎꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯆꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯨ ꯇꯥꯁꯟꯅꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯂꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯅꯨꯡꯇꯤꯒꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯤꯐꯤꯟ ꯄꯨꯔꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯇꯤꯐꯤꯟ ꯑꯁꯤꯅ ꯅꯪ ꯆꯥꯔꯣ ꯑꯗꯨꯒ ꯅꯪꯅ ꯄꯨꯔꯛꯄ ꯇꯤꯐꯤꯟ ꯑꯁꯤꯅ ꯑꯩ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯤꯔꯥꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯣꯡꯉꯛꯄ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯍꯥꯎꯇꯕ ꯇꯥꯔꯒꯁꯨ ꯅꯨꯡꯁꯤꯖꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯥꯔꯝꯃꯤ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯕꯕꯥ ꯅꯪꯅ ꯆꯥꯔꯤꯗꯨꯕꯨ ꯍꯥꯎꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯪꯖꯗꯨꯅ ꯂꯩꯔꯝꯂꯤ ꯕꯕꯥ ꯅꯪꯕꯨ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯆꯥꯕ ꯉꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯣꯡꯕꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯃꯁꯤ ꯍꯥꯎꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯆꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯅ ꯃꯈꯣꯏ ꯃꯤꯁ ꯑꯗꯨ ꯂꯩ ꯃꯈꯣꯏ ꯃꯤꯁ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯁ ꯅꯪꯁꯨ ꯆꯥꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯤꯁ ꯃꯗꯨꯗꯤ ꯆꯥꯔꯨꯅꯨ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯅꯤ ꯍꯥꯎꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯤꯅ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯃꯁꯝ ꯄꯨꯟꯕꯤꯕ ꯃꯇꯝꯗ ꯅꯤꯡꯊꯤꯖꯅ ꯄꯨꯟꯕꯤꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯖꯔꯝꯃꯤ ꯑꯃꯁꯨꯡ ꯕꯕꯥꯅ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗꯗꯤ ꯁꯝ ꯑꯁꯦ ꯃꯈꯜ ꯃꯈꯜꯒꯤ ꯍꯤꯌꯥꯔ ꯁ꯭ꯇꯥꯏꯜ ꯇꯧꯗꯨꯅ ꯄꯨꯟꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯅꯕꯥꯏ ꯃꯔꯝꯗ ꯋꯥ ꯄꯦꯕꯥ ꯉꯥꯡ ꯇꯥꯔꯒꯗꯤꯅꯦ ꯅꯪ ꯅꯨꯡꯉꯥꯏꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯛꯁꯤꯍꯜꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯁꯨꯝꯅ ꯃꯄꯥꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯇꯤꯐꯤꯟ ꯄꯤꯖꯕ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯗꯨ ꯎꯅꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯃꯦꯅꯨ ꯃꯤꯁꯅ ꯕꯤꯔꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯗꯤꯕꯨ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨ ꯁ꯭ꯀꯨꯜꯗ ꯂꯥꯛꯏ ꯃꯔꯝ ꯑꯗꯨꯅ ꯇꯟꯖꯥꯗꯨ ꯂꯧꯗꯨꯅ ꯅꯪꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯃꯗꯤꯁꯦ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯁꯨ ꯑꯥꯌꯨꯔꯕꯦꯗꯤꯛ ꯀ꯭ꯂꯤꯅꯤꯛ ꯑꯗꯨ ꯍꯥꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯥ ꯑꯗꯨꯒꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯤ ꯍꯥꯏꯕꯗꯤ ꯃꯅꯦꯒꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯤ
ꯕꯣꯠ ꯈꯣꯝꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯤꯔꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯕꯣꯠ ꯄꯤꯗꯣꯔꯤꯕꯅꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯌꯥꯎꯍꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯕꯣꯠ ꯊꯥꯗꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯥꯃꯗꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯕꯤꯔꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯍꯟꯕ ꯇꯥꯈꯤ ꯃꯗꯨꯒꯤ ꯕꯣꯠ ꯑꯗꯨ ꯇꯧꯔꯦ ꯕꯣꯠ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯕꯣꯠ ꯑꯗꯨ ꯄꯗꯃꯥꯅ ꯕꯣꯠ ꯑꯗꯨ ꯀꯥꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯃꯥꯃꯒꯤ ꯅꯨꯄꯤ ꯃꯅꯤ ꯑꯗꯨꯅ ꯀꯥꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯃꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯄꯗꯃꯥ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯋꯦꯜꯀꯝ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯃꯥꯃꯗꯨꯕꯨ ꯑꯣꯏꯅ ꯋꯦꯜꯀꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯦꯟꯗꯤꯗꯦꯠ ꯑꯗꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯝꯇ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯗꯃꯥꯕꯨ ꯀꯧꯕ ꯇꯥꯈꯤ ꯃꯐꯝ ꯑꯗꯨꯗ ꯄꯗꯃꯥꯁꯨ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯕꯣꯜ ꯑꯁꯤꯅ ꯅꯪꯅ ꯀꯥꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯕꯣꯜ ꯑꯁꯤ ꯅꯪꯅ ꯀꯥꯕ ꯇꯥꯔꯒꯗꯤ ꯐꯔꯦ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯒꯤ ꯃꯊꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯏꯪꯂꯤꯁꯇ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯏꯪꯂꯤꯁꯀꯁꯨ ꯌꯥꯝꯅ ꯐꯖꯅ ꯉꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯗꯃꯥꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯪꯉꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯖꯦꯜꯗ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯀ꯭ꯂꯥꯁ ꯀꯌꯥ ꯐꯥꯎ ꯇꯝꯃꯛꯏ ꯃꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯁꯨ ꯄꯥꯈꯠꯂꯗꯨꯅ BA ꯂꯣꯏꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯔꯤ ꯁꯕꯖꯦꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗꯁꯨ ꯏꯪꯂꯤꯁ ꯂꯤꯇꯔꯦꯆꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯥꯗ ꯀꯃꯥꯏꯅ ꯇꯧꯔꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯂꯥꯛꯏ ꯃꯃꯥ ꯂꯥꯛꯇꯨꯅ ꯀꯅꯥꯅꯣ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯨꯔꯥꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯟꯅꯕ ꯕꯤꯅꯣꯗꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯗꯤ ꯆꯤꯡꯅꯗꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯧꯗꯨꯅ ꯐꯣꯟ ꯑꯗꯨꯕꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯐꯣꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯕꯤꯅꯣꯗꯀꯤ ꯃꯃꯤꯡ ꯁꯦꯞ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯨꯔꯥꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯗꯤ ꯁꯨꯡꯇꯥ ꯊꯥꯖꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯤꯗꯥꯜ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯄꯥꯏꯈꯠꯂꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯃꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯒꯤ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯑꯩꯒꯤ ꯏꯄꯥꯒ ꯁꯥꯟꯅꯖꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯃꯗꯨ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯗꯥꯏꯚꯣꯔꯁ ꯄꯤꯊꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯗꯥꯏꯚꯣꯔꯁ ꯄꯤꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩꯕꯨ ꯍꯥꯟꯅ ꯄꯤꯌꯨ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯃꯥꯗꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯦꯡꯉꯨꯅꯦ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯔꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯃꯥꯏꯅ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯔꯥꯒꯤ ꯐꯣꯟ ꯑꯗꯨꯕꯨ ꯊꯨꯒꯥꯏꯈꯤ ꯃꯗꯨꯒꯤ ꯃꯄꯥꯗꯨꯅ ꯐꯣꯟ ꯑꯗꯨ ꯍꯜꯂꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯐꯣꯟ ꯑꯗꯨ ꯆꯠꯈꯤꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯁꯥꯎꯕꯅ ꯍꯦꯟꯃꯟꯂꯗꯨꯅ ꯃꯃꯥꯗ ꯕꯥꯏ ꯐꯥꯎꯕ ꯍꯥꯏꯔꯝꯗꯕꯤꯗ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤꯗ ꯃꯍꯥꯛ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯗꯨꯒꯤ ꯃꯄꯥꯗꯨꯁꯨ ꯁ꯭ꯀꯨꯜꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯃꯥꯗꯨꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯆꯦꯆꯦ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯅ ꯆꯦꯆꯦ ꯀꯣꯟꯁꯤꯜꯂꯗꯨꯅ ꯀꯞꯄꯝꯃꯤ ꯑꯗꯨꯒ ꯃꯄꯥꯗꯨꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯪꯕ ꯃꯇꯝꯗ ꯉꯔꯥꯡ ꯑꯩꯒ ꯏꯃꯥꯒ ꯈꯟꯅꯕꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯕꯨ ꯐꯨꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯕ ꯅꯃꯥꯅ ꯅꯪꯕꯨ ꯐꯨꯕ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯦ ꯑꯗꯨꯒ ꯑꯩꯒ ꯃꯍꯥꯛꯒ ꯈꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯄꯥꯗꯨꯁꯨ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯐꯣꯟ ꯑꯗꯨ ꯏꯄꯨꯒꯤ ꯐꯣꯟ ꯑꯣꯏꯕꯅꯤꯅ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯃꯇꯝꯗ ꯂꯧꯕ ꯂꯥꯛꯄꯗꯣ ꯅꯪ ꯂꯥꯛꯎ ꯑꯗꯨꯒ ꯑꯩ ꯅꯪꯒ ꯂꯩꯕ ꯄꯥꯝꯃꯤ ꯏꯃꯥꯒ ꯂꯩꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯕꯦꯝꯃ ꯃꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯋꯥ ꯈꯛꯇꯅꯤ ꯅꯪ ꯈꯤꯇꯗꯤ ꯈꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯕꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯗꯥꯏꯗꯅꯣꯃ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯄꯤꯌꯨ ꯑꯩ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛꯃꯛꯂꯣ ꯍꯥꯏꯁꯤꯕꯨ ꯅꯪꯕꯨ ꯁ꯭ꯀꯨꯜꯒ ꯌꯥꯎꯔꯔꯣꯏꯗ꯭ꯔꯣ ꯀ꯭ꯂꯥꯁꯀ ꯌꯥꯎꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯕꯕꯥ ꯑꯩ ꯀ꯭ꯂꯥꯁ ꯕꯪ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯂꯥꯁ ꯕꯪ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯤꯁ ꯑꯗꯨꯅ ꯇꯥꯗꯨꯅ ꯀꯔꯤꯕ ꯀ꯭ꯂꯥꯁ ꯕꯪ ꯇꯧꯕꯕ ꯃꯗꯨ ꯚꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯤꯁ ꯃꯃꯥꯒ ꯃꯥꯒ ꯈꯟꯅꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯍꯥꯛ ꯑꯁꯤ ꯃꯨꯠ ꯑꯣꯐ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯤꯁꯅ ꯌꯥꯕꯤꯔꯒꯗꯤ ꯑꯩ ꯍꯥꯐ ꯗꯦ ꯑꯃꯇꯪ ꯂꯧꯖꯒꯦ ꯑꯉꯥꯡ ꯑꯁꯤ ꯑꯩꯅ ꯈꯔ ꯀꯣꯏꯕ ꯄꯨꯕꯤꯔꯗꯨꯅ ꯈꯔ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯂꯟꯁ ꯇꯥꯏꯝ ꯑꯗꯨ ꯐꯥꯎꯕꯗꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯊꯤꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯈꯔ ꯊꯨꯅꯗꯤ ꯂꯥꯛꯎꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯤꯔꯥꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯍꯥꯛꯅ ꯕꯥꯏꯛꯇ ꯍꯥꯞꯂꯗꯨꯅ ꯀꯣꯏꯕ ꯄꯨꯕꯤꯔꯛꯈꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯒꯤ ꯑꯍꯥꯎ ꯍꯥꯎꯕ ꯂꯣꯂꯤꯄꯣꯞꯀ ꯄꯤꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ
ꯃꯐꯝꯗ ꯄꯨꯗꯨꯅ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯃꯔꯣꯝ ꯄꯤꯖꯗꯨꯅ ꯊꯝꯃꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀ꯭ꯔꯤꯇꯤꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯟꯆ ꯇꯥꯏꯝ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯂꯤꯛ ꯑꯃꯅ ꯍꯪꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯤꯗꯨꯒ ꯑꯩꯒ ꯈꯟꯅꯈꯤꯕꯅꯤ ꯉꯔꯥꯡ ꯑꯩꯅꯁꯨ ꯈꯔ ꯐꯨꯈ꯭ꯔꯦ ꯃꯍꯥꯛ ꯁꯥꯎꯋꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯩꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯝꯗꯣꯔꯤꯕ꯭ꯔꯥ ꯆꯥꯔꯝꯃꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯂꯟꯆ ꯇꯥꯏꯝ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯕꯨ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯆꯠꯂꯗꯨꯅ ꯃꯍꯥꯛꯄꯨ ꯂꯟꯆ ꯄꯤꯖꯔꯨꯕꯅ ꯐꯒꯗ꯭ꯔꯅ ꯈꯜꯂꯤꯅꯦ ꯑꯩ ꯁ꯭ꯀꯨꯜꯗ ꯆꯠꯂꯗꯨꯅ ꯃꯍꯥꯛꯄꯨ ꯑꯝꯇ ꯊꯦꯝꯃꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯗꯨꯅ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯈꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯩ ꯑꯉꯥꯡ ꯀꯌꯥꯃꯔꯨꯝ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯨꯅ ꯑꯆꯥ ꯑꯊꯛ ꯄꯤꯖꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯐꯪꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯎꯕ ꯐꯪꯈꯤꯗꯦ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯗꯤꯗꯤ ꯉꯁꯤ ꯁ꯭ꯀꯨꯜ ꯂꯥꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯗꯨꯗꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯍꯥꯛꯅ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯝꯗꯦ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯁꯦꯀꯦꯟ ꯄꯤꯔꯤꯌꯗꯇ ꯃꯈꯣꯏ ꯀ꯭ꯂꯥꯁꯇ ꯆꯪꯉꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯀ꯭ꯂꯥꯁ ꯌꯥꯎꯔꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯊꯤꯜꯂꯝꯗꯨꯅ ꯑꯩ ꯌꯨꯝꯗ ꯍꯟꯕꯅꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣꯖꯥ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯇꯤꯆꯔ ꯑꯗꯨ ꯀꯧꯕꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁ ꯃꯤꯅꯨꯗꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯁ ꯃꯤꯅꯨ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯦ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀ꯭ꯔꯤꯇꯤ ꯂꯩꯔꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯃꯤꯁ ꯃꯤꯅꯨꯗ ꯍꯪꯂꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯗꯤꯗꯨ ꯉꯁꯤ ꯁ꯭ꯀꯨꯜ ꯂꯥꯛꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯃꯤꯁ ꯑꯗꯨ ꯈꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯁ ꯃꯤꯅꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯦꯗꯥꯝ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯀ꯭ꯂꯥꯁꯇꯗꯤ ꯆꯪꯉꯛꯇꯦ ꯍꯥꯏꯗꯨꯅ ꯂꯩ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯂꯥꯛꯏ ꯍꯥꯏꯔꯒ ꯀ꯭ꯂꯥꯁ ꯆꯪꯉꯛꯇꯦ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯅ ꯑꯃꯨꯛ ꯍꯪꯉꯛꯈꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯎꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯕꯨꯂꯦꯠꯀꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯕꯤꯔꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯐꯝ ꯑꯗꯨ ꯂꯩꯔꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯛꯁꯪꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯁꯨ ꯇꯟꯗꯟ ꯄꯥꯏꯗꯨꯅ ꯂꯩꯔꯦ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯃꯥ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯉꯁꯤꯗꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯧꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯆꯠꯄꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯔ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯔ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯕꯤꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯊꯥꯔꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯇꯥꯔꯨꯕ ꯃꯇꯝꯗ ꯚꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯉꯣꯟꯗꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯤꯁ ꯑꯁꯤꯗ ꯍꯥꯏꯖꯃꯟꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯤꯁ ꯑꯁꯤꯅ ꯑꯌꯥꯕ ꯄꯤꯔꯛꯈꯤꯕꯅꯤ ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯖꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀ꯭ꯔꯤꯇꯤꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯝꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯤꯟꯅꯔꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯅ ꯁ꯭ꯀꯨꯜ ꯆꯂꯥꯏꯕꯁꯤꯕꯨ ꯑꯁꯨꯝꯅ ꯆꯂꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯦꯗꯥꯝꯅꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦꯗ ꯑꯉꯥꯡ ꯑꯁꯤ ꯂꯧꯕ ꯂꯥꯛꯂꯤꯕꯁꯦ ꯃꯍꯥꯛꯀꯤ ꯃꯄꯥꯅꯅꯤ ꯑꯇꯣꯞꯄ ꯃꯤꯅ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯐꯅ ꯌꯥꯝꯅ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯁꯤꯗ ꯄꯣꯔꯛꯇꯨꯅ ꯁ꯭ꯀꯨꯜꯗ ꯈꯟꯅꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯗꯤꯕꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯃꯥ ꯑꯗꯨꯕꯨ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗꯦ ꯅꯪ ꯐꯨꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯐꯨꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯈꯨꯝꯖꯔꯝꯃꯤ ꯅꯪ ꯌꯥꯝꯅ ꯁꯥꯎꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯗꯨ ꯁꯥꯎꯅ ꯑꯩ ꯁꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯆꯤꯡꯅꯗꯨꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯀ꯭ꯔꯤꯇꯤꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯈꯤ ꯃꯆꯥꯅꯨꯄꯤ ꯐꯨꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅ ꯑꯁꯨꯝ ꯐꯨꯕꯅ ꯍꯦꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯣꯏꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯀꯆꯥꯏꯗ ꯈꯣꯄꯥꯛꯅ ꯊꯥꯈꯤ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯨ ꯎꯈꯤ ꯀ꯭ꯔꯤꯇꯤꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯧꯕ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤꯔꯥ ꯆꯤꯟꯊꯔꯛꯈꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯊꯝꯃꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯇꯥꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯥꯗ ꯃꯍꯥꯛꯀꯤ ꯃꯅꯦ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯀ꯭ꯔꯤꯇꯤꯗ ꯈꯨꯠ ꯊꯥꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯅꯦ ꯑꯩꯁꯨ ꯁꯣꯏꯈꯤꯕꯗꯒꯤ ꯊꯥꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯁꯨꯝ ꯐꯨꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯅꯦ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯐꯨꯕ ꯃꯇꯝꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥ ꯑꯃꯗ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ
ꯃꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨ ꯃꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯣꯟꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯐꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩ ꯑꯗꯨꯕꯨ ꯐꯨꯗꯦꯗꯅ ꯃꯍꯥꯛ ꯑꯁꯤ ꯔꯦꯁꯂꯔꯅꯤ ꯀꯩꯅꯣ ꯐꯨꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨ ꯈꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗ ꯃꯈꯣꯏ ꯃꯥꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯨꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯤ ꯍꯣꯡꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯉꯥꯏꯈꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨꯗꯤ ꯍꯥꯞꯄꯨꯔꯅꯨ ꯑꯩ ꯃꯤꯇꯤꯡ ꯌꯥꯝꯅ ꯂꯩ ꯑꯗꯨꯒ ꯃꯤꯇꯤꯡ ꯃꯐꯝꯗ ꯆꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯊꯛꯇ ꯄꯥꯄꯣꯔ ꯐꯧꯗꯨꯅ ꯊꯝꯕꯅꯤ ꯅꯣꯡ ꯆꯨꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯧꯊꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯥꯅ ꯗꯣꯃꯤꯅꯦꯟꯠ ꯑꯣꯏꯖꯩ ꯍꯥꯏꯗꯨꯅ ꯂꯩꯖꯔꯤꯕ ꯃꯥꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯥꯈꯣꯟ ꯁꯤꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨꯗꯤ ꯕꯤꯔꯥꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ ꯕꯤꯔꯥꯗ ꯃꯍꯥꯛꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯕꯣꯜ ꯑꯁꯤ ꯏꯅꯦꯅ ꯂꯦꯞꯄ ꯇꯥꯔꯒꯁꯨ ꯄꯥꯋꯔꯗꯤ ꯅꯪꯅ ꯄꯥꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯤꯔꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯅꯦꯅ ꯕꯤꯔꯥꯕꯨ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯂꯩ ꯒꯥꯔꯤꯗ ꯇꯣꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯒꯥꯔꯤꯗ ꯇꯣꯡꯍꯜꯂꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯅꯤ ꯑꯗꯨꯒ ꯕꯤꯔꯥꯒ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯈꯣꯏ ꯃꯥꯝꯅ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯒꯥꯔꯤꯒ ꯊꯧꯕ ꯇꯝꯂꯤꯕꯖꯥꯠꯅꯣꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯍꯧꯔꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀ꯭ꯔꯤꯇꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯀ꯭ꯔꯤꯇꯤꯒꯤ ꯃꯃꯥꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕꯅꯤꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯈꯨꯔꯥꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯁꯨ ꯀꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯁꯤ ꯅꯪ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀ꯭ꯔꯤꯇꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯃꯥ ꯃꯍꯥꯛꯅ ꯀꯞꯂꯤꯕꯁꯤ ꯏꯇꯩꯅ ꯃꯍꯥꯛꯄꯨ ꯐꯨꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯐꯨꯖꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀ꯭ꯔꯤꯇꯤꯁꯨ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯐꯨꯔꯝꯃꯣꯏꯗꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯐꯨꯈ꯭ꯔꯦ ꯁꯥꯎꯕꯅ ꯑꯩꯅ ꯕꯤꯔꯥꯗ ꯁꯥꯎꯔꯦ ꯑꯗꯨꯒ ꯇꯥꯏꯅꯕꯅ ꯃꯉꯣꯟꯗ ꯇꯥꯏꯅꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯀꯌꯥꯗꯤ ꯅꯥꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯅꯤꯅ ꯕꯤꯔꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯉꯥꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯌꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯈꯣꯏꯅꯤ ꯈꯟꯅꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯁꯤꯅ ꯅꯈꯣꯏꯅꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯦꯔꯦꯟꯁꯤꯡꯅ ꯈꯟꯅꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯀꯔꯤ ꯑꯣꯏꯍꯟꯗꯣꯔꯤꯕꯅꯣ ꯀꯔꯤ ꯇꯧꯍꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯅꯝꯕꯅ ꯈꯟꯅꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕꯁꯤꯡ ꯑꯗꯨ ꯑꯣꯏꯔꯛꯇꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯄꯦꯔꯦꯟꯁꯤꯡꯅ ꯀꯣꯟꯅ ꯈꯟꯅꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤ ꯅꯤꯡꯊꯤꯅ ꯌꯣꯛꯂꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯕꯗ ꯄꯤꯕꯗꯒꯤ ꯑꯁꯨꯝꯅ ꯊꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯌꯣꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤ ꯈꯔ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯅ ꯌꯣꯛꯂꯛꯄꯁꯤꯅ ꯑꯐꯕꯁꯨ ꯑꯣꯏꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯅꯤꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯌꯧꯔꯛꯂꯦ ꯑꯣꯐꯤꯁ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯦꯡꯉꯨꯕꯤꯔ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗꯨ ꯌꯣꯛꯄ ꯇꯥꯔꯒꯁꯨ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯌꯣꯛꯀꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯦ ꯆꯍꯤ 3 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯀꯔꯥꯇꯦꯔꯣ ꯔꯦꯁꯂꯤꯡꯂꯣ ꯇꯝꯕꯤꯒꯗꯕꯅꯤ ꯈꯕꯔꯗ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯂꯥꯛꯂꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯅꯪꯁꯨ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯃꯇꯝꯗ ꯊꯕꯛ ꯇꯧꯕ ꯆꯠꯄ ꯃꯇꯝꯗ ꯑꯃꯁꯨꯡ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯊꯤꯕ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯀꯔꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯊꯦꯡꯅꯩ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯗ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯤꯡ ꯑꯗꯨꯗꯤ ꯏꯟꯅꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯄꯦꯇ꯭ꯔꯣꯂꯤꯡ ꯇꯥꯗꯨꯅ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏꯁꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯖꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯌꯦꯡꯉꯨ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯑꯣꯏꯅ ꯃꯈꯣꯏꯁꯤ ꯀꯔꯥꯇꯦꯔ ꯔꯦꯁꯂꯤꯡ ꯇꯝꯕꯁꯤꯗꯤ ꯃꯊꯧꯗꯥꯡ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯔꯥꯇꯦ ꯇꯝꯃꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯨꯡ ꯀꯣꯏꯅ ꯃꯗꯨꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏ ꯑꯁꯤ ꯁꯦꯜꯐ ꯗꯤꯐꯦꯟꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯗꯨ ꯄꯤꯔꯛꯄ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯣꯏꯅꯤꯡꯕꯁꯤꯡ ꯑꯗꯨ ꯑꯣꯏꯕ ꯌꯥꯏꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯦꯁꯂꯤꯡ ꯑꯁꯤ ꯄꯥꯝꯂꯛꯇꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯆꯥꯎꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯕ ꯌꯥꯏ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯑꯃ ꯇꯧꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯇꯝꯈꯤꯕ ꯀꯔꯥꯇꯦꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯔꯦꯁꯂꯤꯡꯕꯨ ꯑꯣꯏꯔꯣ ꯑꯗꯨꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯗ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯁꯨ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯑꯁꯨꯃꯛ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨ ꯂꯥꯛꯇꯨꯅ ꯕꯕꯥ ꯀꯩꯗꯧꯔꯦ ꯃꯇꯝ ꯑꯃꯗꯗꯤ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇꯕ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯪ ꯀꯩꯒꯤꯅꯣ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯎꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯒ ꯂꯩꯃꯤꯟꯅ ꯐꯥꯎꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯈꯤꯕꯒꯤ ꯃꯃꯤ ꯎꯗꯦ ꯇꯨꯝꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯇꯨꯝꯃꯅꯤꯗ ꯑꯗꯣ ꯑꯩ ꯅꯪ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯁꯨ ꯅꯣꯛꯆꯔꯝꯃꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯃꯥꯗꯨꯗꯤ ꯅꯪ ꯂꯩꯇꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯩ ꯂꯩꯇꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯗ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯗꯕꯅꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯄꯥꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯄꯥꯡꯈꯠꯂꯗꯨꯅ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯑꯃ ꯂꯤꯌꯨꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ
ꯀꯩꯒꯤ ꯋꯥꯔꯤ ꯂꯤꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯁꯥꯒꯤ ꯋꯥꯔꯤ ꯂꯤꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯄꯥꯗꯨꯅ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯤ ꯃꯆꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯆꯍꯤ 5 ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯅꯤꯗ ꯃꯁꯛꯇꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯁꯛꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯈꯨꯝꯖꯔꯝꯃꯤ ꯅꯪꯗꯧꯅ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯗꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨ ꯂꯤꯔꯝꯃꯤ ꯃꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯅ ꯌꯣꯛꯂꯛꯈꯤꯕꯅꯤ ꯃꯈꯨꯔꯥ ꯑꯁꯤꯅ ꯔꯦꯁꯂꯤꯡ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯈꯨꯔꯥꯅ ꯔꯦꯁꯂꯤꯡ ꯇꯧꯕꯗꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯔꯦꯁꯂꯤꯡ ꯌꯥꯝꯅ ꯇꯧꯅꯤꯡꯈꯤ ꯃꯍꯥꯛꯁꯨ ꯔꯦꯁꯂꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ ꯀꯌꯥ ꯃꯔꯨꯝꯗ ꯌꯥꯎꯏ ꯑꯗꯨꯒ ꯆꯍꯤ 15 ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯔꯦꯁꯂꯤꯡ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯔꯦꯁꯂꯤꯡ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯔꯦꯁꯂꯤꯡ ꯇꯧꯕꯁꯤ ꯊꯥꯗꯣꯛꯄ ꯄꯥꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯇꯝꯕ ꯃꯇꯝ ꯑꯗꯨꯗ ꯀꯣꯂꯦꯖ ꯑꯗꯨꯗ ꯔꯦꯁꯂꯤꯡ ꯇꯤꯝꯗ ꯃꯍꯥꯛꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯄꯥ ꯈꯪꯍꯟꯗꯕꯤꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯔꯦꯁꯂꯤꯡ ꯑꯁꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯍꯧꯔꯛꯈꯤ ꯂꯨꯍꯣꯡꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨ ꯌꯧꯔꯛꯂꯦ ꯆꯍꯤ ꯃꯇꯥꯡ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯑꯦꯛꯁꯦꯞ ꯇꯧꯕ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯔꯦꯁꯂꯔ ꯑꯣꯏꯕꯅꯤꯅ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨ ꯅꯥꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯔꯦꯁꯂꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯃꯄꯥꯅ ꯍꯥꯏꯕ ꯌꯥꯔꯗꯨꯅ ꯃꯍꯥꯛ ꯂꯨꯍꯣꯡꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯤꯕ ꯕꯣꯔ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ ꯃꯍꯥꯛ ꯑꯁꯤ ꯔꯦꯁꯂꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯦꯁꯂꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯗꯨꯅ ꯔꯦꯁꯂꯤꯡ ꯑꯗꯨ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯂꯦꯞꯈꯤ ꯃꯗꯨ ꯀꯥꯟꯗꯨꯗ ꯃꯍꯥꯛꯅ ꯔꯦꯁꯂꯤꯡ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯁꯥꯟꯅꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯃꯁꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯔꯨꯕ ꯃꯁꯥꯟꯅ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯃꯍꯥꯛꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤ ꯑꯗꯨꯒ ꯃꯌꯨꯝꯗꯒꯤ ꯁꯄꯣꯔꯠ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯗꯕꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯔꯦꯝꯕꯗ ꯍꯟꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯅ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯃꯆꯥꯅꯨꯄꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯁꯄꯣꯔꯠ ꯇꯧꯏ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯂꯦ ꯃꯆꯥ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯨꯝꯅ ꯁꯥꯟꯅꯕꯁꯤ ꯌꯥꯝꯅ ꯂꯨꯏ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯂꯧ ꯍꯥꯏꯕꯁꯤ ꯌꯥꯗꯕꯅꯤ ꯃꯗꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯂꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯁꯥꯟꯅꯔꯛꯈꯤ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯆꯍꯤ 2 ꯃꯃꯥꯒꯤ ꯁꯪꯒꯣꯝ ꯐꯥꯎꯕ ꯊꯛꯄ ꯐꯪꯖꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯗꯨꯅ ꯃꯍꯥꯛꯀꯤ ꯁꯪꯒꯣꯝ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯄꯤꯊꯛꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯣꯝꯆꯨꯞꯇ ꯁꯪꯒꯣꯝ ꯍꯥꯞꯄꯝꯗꯨꯅ ꯃꯍꯥꯛ ꯁꯥꯟꯅꯕ ꯆꯠꯈꯤꯕꯅꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯑꯁꯤ ꯆꯥꯟꯗꯤꯒꯔꯗ ꯊꯥ 2ꯃꯨꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯇꯕ ꯌꯥꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯂꯧꯍꯧꯏ ꯑꯉꯥꯡ ꯑꯗꯨꯁꯨ ꯌꯨꯝꯗ ꯌꯥꯝꯅ ꯀꯞꯈꯤ ꯌꯨꯝꯗ ꯑꯉꯥꯡ ꯑꯗꯨꯅ ꯁꯪꯒꯣꯝꯒꯤꯗꯃꯛꯇ ꯀꯞꯄꯤ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇ ꯁꯪꯒꯣꯝ ꯉꯥꯛꯇ ꯄꯩꯈꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯥꯟꯅꯕ ꯉꯝꯗꯕ ꯇꯥꯏꯃꯤꯡ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯋꯥꯁꯔꯨꯝꯗ ꯆꯪꯂꯗꯨꯅ ꯃꯍꯥꯛꯀꯤ ꯁꯪꯒꯣꯝ ꯑꯗꯨ ꯂꯣꯏꯅ ꯁꯨꯝꯇꯣꯛꯑꯝꯗꯨꯅ ꯑꯃꯨꯛ ꯁꯥꯟꯅꯕ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯟꯃꯜꯂꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯑꯩ ꯔꯦꯁꯂꯤꯡ ꯊꯥꯗꯣꯛꯂꯒꯦ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯅ ꯃꯄꯥꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯈꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯁꯥꯟꯅꯧ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯌꯣꯛꯂꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯕꯣꯟꯗꯤꯡ ꯑꯁꯤ ꯀꯅꯥꯝꯇꯅ ꯊꯨꯒꯥꯏꯕ ꯉꯝꯈꯤꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯗꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯉꯥꯡ ꯑꯗꯨ ꯎꯗꯕ ꯃꯇꯝꯗ ꯃꯃꯥꯗꯨꯗꯤ ꯌꯥꯝꯅ ꯋꯥꯖꯔꯝꯒꯅꯤꯅꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯆꯥꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗꯨꯗ ꯍꯪꯂꯝꯃꯤ ꯆꯦꯝꯄꯤꯌꯟ ꯃꯃꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯩ ꯑꯗꯨꯒ ꯆꯦꯝꯄꯤꯌꯟ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯅ ꯕꯕꯥ ꯅꯪꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯏꯃꯥꯒꯤ ꯋꯥꯔꯤꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯒ ꯅꯤꯡꯊꯤꯅ ꯇꯨꯝꯖꯔꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯃꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯑꯁꯨꯃꯛ ꯋꯥꯖꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯌꯦꯡꯂꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨꯕꯨ ꯑꯗꯨꯃꯛ ꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯤꯇꯤꯗ ꯃꯆꯥꯅꯨꯄꯤꯒꯤ ꯑꯦꯅꯨꯋꯦꯜ ꯗꯦꯒꯤ ꯐꯣꯇꯣ ꯑꯗꯨ ꯂꯥꯛꯂꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯁꯨ ꯃꯃꯤꯠꯇꯩ ꯃꯄꯤꯔ ꯑꯣꯔꯣ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯃꯄꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯕꯕꯥꯅ ꯑꯩꯈꯣꯏꯅꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯔꯦꯁꯂꯤꯡ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯔꯦꯁꯂꯤꯡ ꯇꯧꯈꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯉꯁꯤꯗꯤ ꯗꯥꯟꯁꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯗꯥꯟꯁꯤꯡ ꯇꯧꯒꯅꯨ ꯍꯥꯏꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯁꯤ ꯗꯥꯟꯁꯤꯡꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯃꯍꯥꯛꯄꯨꯗꯤ ꯔꯦꯁꯂꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅꯗꯤ ꯗꯥꯟꯁꯤꯡ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯦꯡꯉꯨ ꯏꯕꯦꯝꯃ ꯃꯥꯏ ꯃꯆꯥꯁꯤꯡ ꯑꯁꯤ ꯀꯔꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯃꯥ ꯃꯄꯥꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯝꯗꯕ ꯄꯣꯠ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯝꯗꯨꯅ ꯇꯧꯍꯟꯕꯁꯦ ꯃꯁꯤꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕꯅꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯇꯧꯈꯤꯕ ꯃꯇꯝꯗ ꯑꯩꯁꯨ ꯈꯪꯂꯕꯅꯤ
ꯅꯪꯒꯤ ꯍꯛꯇꯛꯇ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯆꯥꯅꯨꯄꯤ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁ꯭ꯄꯣꯔꯠꯅꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯤꯔꯛꯈꯤꯕꯅꯤ ꯑꯩꯒꯤ ꯁꯦꯜꯐ ꯀꯣꯟꯐꯤꯗꯦꯟꯁ ꯑꯩꯒꯤ ꯍꯦꯄꯤꯅꯦꯁ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯑꯩꯅ ꯐꯪꯂꯤꯕ ꯑꯁꯤꯒꯨꯝꯅ ꯐꯪꯕ ꯄꯥꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯔꯦꯁꯂꯤꯡ ꯇꯧꯍꯟꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯕꯕꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯟꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯕꯦꯝꯃ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯆꯍꯤ 13-14 ꯃꯗꯨ ꯐꯥꯎꯕꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯕ ꯉꯝꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯇꯧꯕꯅꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗ ꯀꯔꯤꯅ ꯑꯆꯨꯝꯕꯅꯣ ꯀꯔꯤꯅ ꯑꯔꯥꯟꯕꯅꯣ ꯍꯥꯏꯕꯁꯤ ꯀꯔꯤꯅ ꯑꯐꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅ ꯐꯠꯇꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤꯈꯛ ꯇꯝꯕꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯣꯏꯕꯅꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯃꯤꯅꯨ ꯃꯤꯁ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯗꯤ ꯂꯩꯔꯝꯗꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯗꯤꯒꯤ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯗꯤ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯁ꯭ꯀꯨꯜꯗ ꯂꯥꯛꯄ ꯄꯥꯝꯗꯕꯒꯤ ꯂꯥꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯃꯤꯅꯨ ꯃꯤꯁ ꯑꯗꯨꯗꯤ ꯃꯗꯤꯗ ꯈꯔ ꯏꯃꯣꯁꯅꯦꯜꯂꯤ ꯑꯦꯇꯦꯆ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯗꯤꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯁ꯭ꯀꯨꯜꯗ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯋꯥꯐꯝ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯗꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯈꯨꯔꯥ ꯂꯥꯛꯇꯨꯅ ꯀ꯭ꯔꯤꯇꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯚꯤꯔꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯁ꯭ꯀꯨꯜ ꯊꯥꯗꯕꯁꯤ ꯅꯨꯃꯤꯠ 4ꯅꯤ ꯐꯥꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯔꯥꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯣꯔꯠꯇ ꯆꯠꯂꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯍꯥꯏꯔꯁꯤ ꯑꯗꯨꯒ ꯀꯣꯔꯠꯇꯒꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯒꯤ ꯀꯁꯇꯗꯤꯁꯤ ꯂꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕꯁꯤ ꯆꯨꯝꯅꯇꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯈꯛꯇꯅꯤ ꯏꯌꯥꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯨꯔꯥꯗꯨꯅ ꯍꯧꯖꯤꯛꯁꯤꯕꯨ ꯃꯥꯒꯤ ꯋꯥ ꯑꯃꯨꯛ ꯇꯥꯈꯤꯗ꯭ꯔꯣ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯒꯤ ꯋꯥ ꯇꯥꯗ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯍꯥꯛꯅ ꯏꯆꯥꯅꯨꯄꯤꯗ ꯈꯨꯠ ꯊꯥꯔꯤꯕꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯀ꯭ꯔꯤꯇꯤꯗ ꯅꯣꯡꯃꯇ ꯈꯨꯠ ꯊꯥꯕ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯥꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯍꯪꯉꯨꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄꯅ ꯍꯦꯟꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣ ꯃꯔꯝ ꯂꯩꯇ꯭ꯔꯒꯗꯤ ꯃꯤꯁꯤꯕꯨ ꯄꯪꯐꯨꯗ ꯐꯨꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯐꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯗꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯐꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕ ꯌꯥꯏꯅ ꯐꯔꯦ ꯄꯨꯟꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯗꯨꯅ ꯏꯌꯥꯅꯨꯄꯥꯗꯨꯅ ꯀꯩꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯒꯥꯔꯤ ꯇꯣꯡꯂꯗꯨꯅ ꯆꯠꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯗꯤ ꯆꯠꯁꯦ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯕ ꯍꯦꯜꯂꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯒꯥꯔꯤꯗꯨ ꯇꯣꯡꯗꯨꯅ ꯆꯠꯄ ꯇꯥꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯂꯩꯇꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯐꯥꯎꯔꯝꯒꯗ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯅꯪ ꯂꯩꯇꯕ ꯃꯇꯝꯗ ꯅꯪꯅ ꯐꯥꯎꯂꯤꯕ ꯅꯪꯉꯣꯟꯗ ꯋꯥꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯍꯥꯛꯁꯨ ꯅꯪ ꯂꯩꯇꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯁꯨ ꯃꯄꯥꯒꯤ ꯒꯥꯔꯤꯗꯨ ꯇꯣꯡꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯥꯅꯨꯄꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯗꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥ ꯑꯃꯁꯨꯡ ꯃꯄꯥꯒꯤ ꯃꯥꯝꯃꯗꯨꯒ ꯂꯣꯏꯅꯅ ꯃꯃꯥꯟꯅꯕꯗꯨꯅ ꯃꯗꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯅꯌꯥꯝꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯗꯤꯗꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯀꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯗꯨ ꯑꯁꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤꯁ ꯃꯤꯅꯨ ꯂꯥꯛꯈꯤ ꯃꯤꯁ ꯃꯤꯅꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯗꯤꯕꯨ ꯊꯦꯝꯅꯕꯒꯤꯗꯃꯛꯇ ꯑꯆꯥꯄꯣꯠ ꯀꯌꯥ ꯃꯔꯨꯝ ꯄꯨꯊꯣꯔꯛꯈꯤ ꯑꯗꯨꯕు ꯃꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯀꯣꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯤꯁ ꯑꯗꯨꯅ ꯃꯗꯤ ꯑꯁꯤ ꯗꯥꯟꯁ ꯄꯥꯝꯖꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯊꯥꯏ ꯑꯃꯁꯨꯡ ꯗꯥꯟꯁ ꯇꯧꯔꯝꯃꯤ ꯗꯥꯟꯁ ꯇꯧꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯗꯤꯁꯨ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯍꯣꯡꯂꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯗꯨꯁꯨ ꯌꯥꯎꯁꯜꯂꯗꯨꯅ ꯗꯥꯟꯁ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯗꯤꯕꯨ ꯊꯦꯝꯅꯕꯒꯤꯗꯃꯛꯇ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯗꯥꯟꯁ ꯑꯁꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯤꯅꯨ ꯃꯤꯁ ꯑꯗꯨꯁꯨ ꯕꯤꯔꯨꯅ ꯄꯨꯡꯈꯠꯇꯨꯅ ꯂꯩꯕꯒꯤ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯇꯤꯁꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯅꯕꯒꯤ ꯃꯆꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯈꯨꯔꯥꯗꯨꯅ ꯃꯈꯥ ꯊꯥꯗꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯍꯥꯟꯅ ꯊꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯎꯔꯦꯗꯅ ꯃꯆꯥꯅꯨꯄꯤꯁꯨ ꯍꯥꯟꯅ ꯊꯝꯃꯤꯅꯤ ꯑꯃ ꯅꯨꯄꯤꯁꯤꯗꯤ ꯊꯝꯗꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯄꯥꯗꯨ ꯃꯃꯤꯠ ꯈꯥꯡꯅ ꯌꯦꯡꯂꯝꯃꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯁꯨꯅꯨꯄꯤꯗꯨ ꯅꯉꯣꯟꯗ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯈꯣꯏꯒꯤ ꯃꯤꯅꯨ ꯃꯤꯁꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯚꯤꯔꯥꯁꯨ ꯇꯟꯗꯟ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯔꯤꯁꯤ ꯅꯪ ꯈꯛꯇꯅ ꯁꯥꯟꯅꯒꯅꯤ ꯑꯩꯈꯣꯏꯕꯨ ꯌꯥꯎꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯇꯥꯏ ꯑꯗꯨꯒ
Object nang tumina de basi karigino haiduna ke. Mother Makubo don Haraglisna. Object Sananga wari bukari lirike. Ian was in the Toribama Sina Equa, kind of hanging electric hadn't had a key. Mother Soma can the Virazo, Nakuna Kaliba the Lali hadn't had a key. Mother Makubo don Haraglisna, Naquina, Mafum Siraquila, Pomatamda, Nikaduna them, Libasina, Dalivasina Bo, Equa, Kari Haduna Kaluaribano. Mother Soma can the Birana Haraglisna, Nakuna Latine, Mamanga Duda. Equa say Wakaliam no white in the Lembani. Mother Soma can Makubo don Haraglisna, or Wakal white in a later Gudi, Pilangi Sagat Hagani Kaigatrane. Oi magi lu pidagi lamna duna leba missing adudi dance puli tongna bani adu wakal waitana leba matamda asogumna dance tobuside kalamtana tongna tapni aduna harake pare khoje mafam sil laktuna nangla toriba mongsing asi khangle chalasula aduna makhoi mafam maduri chakre adu haujiti kota thena batare aduna makhojo mafam madudagi sauduna saki samakana virana kriti bu khojiduna lehawi adu samakana minusu tawkomla phang khangdana mala loina mangale aduna khanjaduna lelamli modigi samakana kritina Kotagi Saman Tarakle, Aduga, that was the witch to Taraki, Matu the Sonakan, the Virana Harrisna. Udabra Mahana Toisa, and a Karito, give them with the Mahana Ebo, that was the one with the Tarakli, but Sibu Hajmaraki. Sonakan and Makoy Mam, but the Pana Bohana Bamata Madura, Viragi Mamana, but the Harrisna, Padasria, and Mado in the evening, Adunaraki, Nang Pava Hero. Madigi, Mamana Batuna Harrisna, Makoy Kalipasi, Kota Chapataragadi, Angangasi, Mama custody like any Haduna, Makoina Sumna Plan Selatuna, that was the one of Bonarivani. Matu Somakana, Mamaduna Harrisna. Makoina some letter to get the Yagro. Kanagum Sagamana ATM da Katazela Pashalo Topotaragadi. Pashadu ATM you with Ripana Tragana, Lokoliva, Midu you with Ribrava. Matasomakana Ukiladuna Harrisna, Kotala Tunane. Adum Latija the Wad Vakanako, that's a number jail so in Tamkini. Madri Somakada, Ukiladuna Harrisna, Bia. Nang can the Kalonu say, Kota Toripasi, evidence Katanish and Repasi, Maramaduna, Ayurvedic doctor to Tiraduna. Mapu Kota Putro, Adu Taragadi Nangasi Nara Lati Haduna, Kola Lambu Raital Turipani. Adu Mahagasi Wokalaj Himnokandi, Mahagasi, Clinic put Hollands and the Sakrani Hadunaki, Adu Somakanda, Villasu Wakalamalaki, Matagidi, Matangishan, Queen of Buffalo Vasi, Course at the Zoo, Mamma Sing and Golina, Baramadi Yutakuna Lemdi, Mafamadura, Ayurvedic doctor, the Zoo, Mamma Mid Pola Dunalaki, Course at the Kampakanda Nangi Clinic to Hambiani, Mark of J, Kota, Kuchin Chamber Amazon Haki, Piga Kind of Vanina. Nangon the Kenta Mal Tolu Hadunaki, Mado Uruba Matamda, Somnakanda, Cosa Dudi Yamanga Pido Cray. Aduga, Ayurvedic doctor Dunarivase. Virana Ibo, Tiraduna, Paraduna, Puraduna Mapam set up for a living Hadunaki. Madokulam Namagasi, Tikino Haduna, viewers in the Kambira May, Adu Mamata Matamda. I didn't sing you Haki Wapamato Nishimbiro, Madudi. Virana Hidalo Balapa Matamada. Doctor Laduna Kanagu Misagamaga Wise and Akiba Matamda Mahana, Nami Kudingi, Lashang the Saladuna, Mahak, like Kolum the Bamatum that have a Kudimakta we have done Singakuna. Doctor Laduna Haikiva like Changaduna Mahapo, I do not see Aduna like Kivani, Aduga Mahana Mafamaduna, Doctor Dubu Parduna Puba Matamda, Kosaduna Masi Kudimakshangasita when given Haduna, Mongo the Harakivana Maram Orduna Mafamaduda, Kosadubu Viras who never like Kivani. Mother Virana Harlifsna, I don't know Karakan Tasaki, Aduga. Nang Nasuyan lose the Patatonine, wrestling happen Masana City. Mang the Unsana Duna, a quite Sanana Bani Adubananadi, Tungdigi and one TikTok Panine. Nang City, wrestling power was Hanabi Matic Chatabum Shagamani. Koso a form Matic Chadi, Mataki Somakanda. Kosaduna Saudana Harlifasi, only 2 million Haido. Ideas Potalaba, Yadabum Shagabdo, Sports Hanabadi Nang in Pinakata Gatabani. Marty Somasom my Paltuna, Marty Matang. Ma promotion Pankadabni Adubo, I declare Haribano. Amala Zalui and wonder respect of the Amala Zalui Ebo respect of the Yum the Pow again Pina Ebo respect of the interview to Matamda Miduda, Nagi my Pakasi, Karamna, my Palino Hypomatamda, Nangu Mala credit peaking, I get the Midibaching to the Mana Kanta Hakide. Aduga Nanga Yumadrule Duna, Mahu Pizza Pitactoroga, no with the homeless pizza in Abunang Asonata, what I don't have a key, Wafum Tarapomatam Sonakanda, Biran Harlivasna, Nana Kalibo Kalona to honor had a key. Topuda Mapomadura, Sonakana Costa to give me a Virabutin key. Mother di Sonakanda, Costa to Harlivasna, I say Cosney, Aduga, I give me Tavamatamda, Mipum Kudimala Kindabani, Maramundra Hadaki, Aina Mahapo, my tea Halaki, I do not leave Kibani. My tea and Madanatana, Aina Mahakasi, gave Masidi out on Vidamata, Mapo, career do the Mangana Vidamata, Hona Kibani. Maramudra Mahaki Hobji, Mahaki wrestling career today, Luaribani Haduna had a key. Mother di Virana Mafamadura mission at the war, Taptana Putale, Puvayaba Purapamatunda Mahana Costa the Suamo, Taptana Putat K. Matigidi, Birasu, critiquing Mamadura Hatu to Lali, Aduga, Mahagasi Mara like Tabin Habibu Pamasi, Pondoki Haduna,
ꯀ꯭ꯔꯤꯇꯤꯒꯤ ꯊꯣꯡ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯗꯤ ꯀ꯭ꯔꯤꯇꯤꯅ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯂꯤꯕꯁꯤ ꯅꯪꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯕꯤꯔꯥꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯣꯆꯅ ꯊꯣꯡꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯆ ꯑꯗꯨꯅꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯂꯗꯨꯅ ꯃꯍꯥꯛꯅ ꯀ꯭ꯔꯤꯇꯤꯗ ꯊꯥꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯤꯔꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯇꯝꯊꯤꯅ ꯐꯨꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤ ꯀ꯭ꯔꯤꯇꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯇꯤꯗ ꯂꯣꯏꯅ ꯇꯝꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯕꯤꯔꯥ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯍꯜꯂꯤꯕꯅꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯏꯟꯁꯤꯜꯂꯗꯨꯅ ꯄꯤꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯩꯅ ꯌꯥꯗꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯩꯕꯨ ꯇꯞꯇꯅ ꯐꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯅꯪꯒꯤ ꯅꯔꯥꯜ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯗꯕ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯡꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯅ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯅꯪꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯔꯤ ꯊꯥꯖꯔꯨꯅꯨ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥꯔꯤ ꯊꯥꯖꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯍꯣꯏꯅꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯅꯤꯅ ꯅꯪꯅ ꯀꯗꯥꯏ ꯊꯥꯖꯕꯤꯗꯨꯔꯤ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯨ ꯊꯥꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯍꯩꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯊꯥꯖꯗꯕꯤꯗ ꯃꯍꯥꯛꯄꯨ ꯊꯥꯖꯔꯤꯕꯅꯤꯅꯦ ꯀꯣ ꯆꯠꯂꯒ ꯅꯪꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯁꯣꯜꯕ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯪꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯧ ꯍꯥꯏꯕ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯀꯔꯤ ꯇꯧꯕ ꯍꯥꯏꯔꯤꯕꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯁꯨ ꯃꯐꯝ ꯑꯗꯨꯗꯩ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯀꯣꯔꯠꯇ ꯀꯦꯁ ꯊꯦꯡꯅꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯦꯁ ꯊꯦꯡꯅꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯄꯥꯒ ꯃꯆꯥꯅꯨꯄꯤꯒ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯃꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯒꯤ ꯑꯦꯗꯚꯣꯀꯦꯠ ꯑꯗꯨꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯁꯤ ꯖꯁ ꯔꯥꯙꯦꯁ꯭ꯋꯔꯗꯨ ꯂꯥꯛꯇꯕ ꯃꯥꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯅꯧꯕ ꯖꯁ ꯀꯅꯥ ꯑꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯥꯖꯦꯁ꯭ꯋꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯀꯤꯕꯅ ꯊꯛꯇ ꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯇꯤꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯔꯥꯖꯦꯁ꯭ꯋꯔꯤ ꯍꯥꯏꯔꯤꯕ ꯎꯀꯤꯜ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯎꯀꯤꯜ ꯑꯃꯇꯕꯨ ꯋꯥ ꯉꯥꯡꯍꯟꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯅꯈꯣꯏꯗ ꯗꯥꯏꯔꯦꯛ ꯋꯥꯍꯪ ꯍꯪꯉꯛꯇꯣꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯋꯥꯍꯪ ꯑꯃ ꯍꯦꯛꯇ ꯍꯪꯉꯛꯄ ꯃꯇꯝꯗ ꯗꯥꯏꯔꯦꯛ ꯑꯩꯗꯤ ꯗꯥꯏꯚꯣꯔꯁ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯔꯥꯖꯦꯁ꯭ꯋꯔꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯔꯗꯔ ꯑꯃꯁꯨꯡ ꯀ꯭ꯔꯥꯏꯝꯒꯤ ꯀꯦꯁ ꯀꯌꯥꯗꯒꯤ ꯗꯥꯏꯚꯣꯔꯁꯀꯤ ꯀꯦꯁ ꯑꯁꯤꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯅꯤ ꯂꯩꯕꯥꯛ ꯑꯁꯤ ꯀꯔꯝ ꯊꯣꯛꯒꯗꯕꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯦꯁ ꯑꯁꯤ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁ꯭ꯋꯔꯤꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀꯦꯁ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯎꯀꯤꯜ ꯂꯦꯞꯈꯠꯂꯛꯇꯨꯅ ꯕꯤꯔꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯥꯖꯦꯁ꯭ꯋꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯣ ꯃꯁꯤꯗ ꯅꯈꯣꯏ ꯌꯥꯎꯕꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯎꯀꯤꯜ ꯑꯗꯨꯅ ꯃꯦꯗꯥꯝ ꯑꯩꯗꯤ ꯎꯀꯤꯜꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏ ꯑꯅꯤ ꯉꯥꯡꯖꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯇꯤꯗ ꯔꯥꯖꯦꯁ꯭ꯋꯔꯤꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯗꯤꯅꯁꯨ ꯑꯩꯗꯤ ꯑꯩꯒꯤ ꯏꯄꯥ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯤꯔꯥꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯔꯥꯖꯦꯁ꯭ꯋꯔꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦꯅꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯀꯗꯧꯔꯤꯕ ꯑꯗꯨꯒ ꯅꯪꯒꯤ ꯀ꯭ꯂꯥꯏꯟꯠ ꯑꯁꯤꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯇꯤꯒꯤ ꯎꯀꯤꯜ ꯑꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯝꯖꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯄꯁꯤ ꯆꯍꯤ 6 ꯑꯃꯨꯛ ꯁꯨꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤ ꯌꯨꯝ ꯑꯗꯨꯗ ꯍꯥꯎꯁ ꯍꯁꯕꯦꯟ ꯑꯣꯏꯅ ꯂꯩꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯁꯤ ꯀꯅꯥꯅ ꯀꯔꯤ ꯑꯣꯏꯍꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠꯅ ꯔꯦꯁꯂꯔ ꯑꯃ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯐꯪꯈꯤꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯌꯥ ꯃꯔꯨꯝ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯀꯂꯛꯄ ꯐꯥꯎꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯂꯣꯡ ꯀꯌꯥ ꯃꯔꯨꯝ ꯁꯤꯟꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨꯗ ꯁ꯭ꯇꯦꯔꯣꯏꯗ ꯍꯥꯞꯇꯨꯅ ꯗ꯭ꯔꯒ ꯍꯥꯞꯇꯨꯅ ꯄꯤꯖꯕ ꯍꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯦꯀ꯭ꯌꯨꯁ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄ꯭ꯔꯨꯐꯁꯨ ꯇꯧꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯐꯥꯖꯤ ꯇꯧꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯐꯥꯖꯤ ꯇꯧꯕ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯦꯗꯥꯝ ꯐ꯭ꯂꯣꯗ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯖꯖ ꯑꯗꯨꯅ ꯕꯤꯔꯥꯗ ꯍꯪꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯎꯁ ꯍꯁꯕꯦꯟ ꯑꯁꯤ ꯑꯣꯏꯗꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯃꯥꯡꯊꯒꯤ ꯃꯇꯝꯗ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤꯕ ꯌꯥꯗꯕ꯭ꯔꯥ ꯍꯧꯖꯤꯛ ꯈꯛꯇ ꯅꯪꯅ ꯀꯥꯔꯟꯇꯨꯔꯟ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯎꯀꯤꯜ ꯑꯗꯨ ꯂꯦꯞꯈꯠꯂꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯍꯪꯕ ꯅꯠꯇꯦ ꯅꯪ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯖꯖ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯔꯥꯗ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯖꯖ ꯃꯦꯗꯥꯝ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯝꯍꯦꯟ ꯇꯨꯍꯦꯜ ꯑꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯀꯔꯤꯝꯇ ꯐꯪꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯍꯥꯎꯁ ꯍꯁꯕꯦꯟ ꯑꯣꯏꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯑꯩꯒꯤ ꯃꯥ ꯑꯃꯅꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯄꯩꯁꯥ ꯇꯥꯟꯖꯒꯗꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯅ ꯏꯃꯨꯡ ꯁꯦꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯏꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯌꯨꯝꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯁꯃꯥꯖ ꯑꯁꯤꯅꯁꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕꯅꯤ
ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁ ꯋꯥꯏꯐꯁꯤꯡ ꯑꯁꯤ ꯅꯣꯡꯃꯗ ꯏꯖꯠ ꯄꯤꯗꯕꯅꯁꯨ ꯑꯅꯝꯕ ꯑꯣꯏꯕꯖꯥꯠꯅꯤ ꯃꯈꯣꯏꯗꯤ ꯁꯨꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯇꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯀꯥꯟꯅꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯄꯥꯟꯗ ꯆꯠꯂꯗꯨꯅ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯇꯥꯏꯝ ꯗ꯭ꯌꯨꯔꯦꯁꯟ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯂꯩꯕꯁꯤꯡ ꯑꯁꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯁꯨꯇꯤ ꯐꯪꯗꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯍꯣꯂꯤꯗꯦ ꯂꯥꯛꯄ ꯐꯦꯁꯇꯤꯚꯦꯜ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯁꯨꯇꯤꯁꯤ ꯐꯪꯗꯦ ꯃꯈꯣꯏꯒꯤ ꯁꯨꯇꯤꯁꯦ ꯃꯈꯣꯏꯗꯤ ꯊꯕꯛ ꯇꯨꯝ ꯍꯦꯟꯒꯠꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯃꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯅꯤꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯇꯥꯕꯤꯌꯨ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯅꯨꯄꯤ ꯂꯩ ꯍꯥꯏꯗꯨꯅꯕꯨꯗꯤ ꯂꯣꯏꯅ ꯍꯥꯏꯅꯔꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯂꯩ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯐꯝꯗꯤ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯀ꯭ꯔꯤꯇꯤꯁꯦ ꯑꯁꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯐꯕ ꯀꯌꯥꯃꯔꯨꯝ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨꯗ ꯗ꯭ꯔꯒ ꯌꯥꯜꯂꯤꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯨ ꯌꯥꯜꯂꯤꯕꯅꯣꯕ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯤꯔꯥꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯦꯗꯥꯝ ꯃꯗꯨ ꯍꯨ ꯅꯠꯇꯦꯃꯤ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯜꯂꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯃꯦꯗꯥꯝ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯑꯝꯇꯪ ꯍꯪꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯁ ꯑꯗꯨꯅ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯃꯦꯗꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯊꯕꯛ ꯑꯁꯤ ꯀꯩꯅꯣ ꯅꯪ ꯑꯗꯨꯝ ꯍꯥꯏꯔꯛꯀꯗꯧꯔꯛꯀꯦ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯚꯤꯔꯥꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯋꯥ ꯑꯣꯏꯕꯁꯤꯅꯤ ꯃꯗꯨꯒꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯁꯦꯡꯕꯅꯤ ꯃꯦꯗꯥꯝ ꯑꯗꯣꯝꯅ ꯖꯁ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕꯗꯣ ꯃꯗꯨꯗꯒꯤꯁꯨ ꯍꯦꯟꯅ ꯃꯋꯥ ꯑꯃ ꯑꯣꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯊꯕꯛꯅꯤ ꯅꯪꯅ ꯄꯔꯤꯈꯥ ꯊꯥꯗꯨꯅ ꯖꯁ ꯑꯣꯏꯔꯛꯄꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯂꯣꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯑꯗꯣꯝꯅ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯤ ꯃꯋꯥ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯇꯝꯈꯤꯕꯁꯨ ꯂꯩꯇꯦ ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯔꯤꯛꯁꯨ ꯐꯣꯡꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯣꯟꯊꯤ ꯆꯥꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯣꯏꯔꯗꯨꯅ ꯑꯔꯥꯟꯕ ꯀꯌꯥ ꯃꯔꯨꯝꯗꯤ ꯇꯧꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯍꯧꯖꯤꯛ ꯑꯁꯨꯝ ꯁꯦꯝꯗꯣꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ ꯁꯣꯝꯅꯇꯒꯤ ꯗꯥꯏꯚꯣꯔꯁꯇꯨꯗꯤ ꯄꯤꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀ꯭ꯔꯤꯇꯤ ꯃꯍꯥꯛꯅ ꯅꯈꯣꯏꯅꯤꯁꯤ ꯀꯥꯏꯅꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯅꯦ ꯃꯔꯝ ꯑꯗꯨꯅ ꯗꯥꯏꯚꯣꯔꯁꯀꯤ ꯋꯥꯁꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯂꯩꯃꯤꯟꯅꯧꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯔꯒ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯂꯤꯅꯤ ꯃꯁꯤ ꯄ꯭ꯂꯦ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯗꯨ ꯄ꯭ꯂꯦ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯤꯁ ꯑꯗꯨꯒ ꯗꯥꯟꯁ ꯇꯧꯃꯤꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯈꯨꯔꯥ ꯑꯗꯨꯅ ꯅꯝꯂꯗꯨꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯁꯦꯝꯂꯗꯨꯅ ꯀ꯭ꯔꯤꯇꯤꯗ ꯁꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯨꯞ ꯑꯗꯨ ꯃꯍꯥꯛꯅ ꯖꯁ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯖꯁ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯂꯦ ꯑꯗꯨꯒ ꯃꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯣꯖꯥꯅꯤ ꯏꯆꯥꯅꯨꯄꯤ ꯂꯧꯕ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥꯁꯤꯁꯨ ꯂꯧꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯅꯥꯅ ꯈꯪꯂꯤ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯅ ꯁꯤ ꯅꯨꯄꯤꯁꯤ ꯂꯧꯁꯤꯜꯂꯛꯄ꯭ꯔꯁꯨ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕꯁꯤ ꯄꯥꯝꯗꯦ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯅ ꯑꯣꯠꯄꯤꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯈꯤ ꯗꯥꯏꯚꯣꯔꯁ ꯄꯤꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁꯅ ꯐꯂꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯚꯤꯔꯥꯗ ꯍꯪꯈꯤ ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯅꯤꯡꯗ ꯃꯃꯥꯡꯗ ꯂꯦꯞꯀꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯍꯥꯏꯈꯤ ꯇꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤ ꯚꯤꯔꯥꯁꯨ ꯋꯥ ꯉꯥꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯖꯁ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀ꯭ꯔꯤꯇꯤꯕꯨ ꯀꯧꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤ ꯂꯦꯝꯅ ꯁꯨꯝ ꯊꯥꯗꯣꯛꯄ ꯄꯥꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯥꯍꯟꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯆꯥꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯗꯥꯏꯚꯣꯔꯁ ꯄꯤꯒꯅꯨ ꯃꯍꯥꯛ ꯑꯁꯤ ꯅꯪꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯂꯩꯌꯨ ꯑꯗꯨꯒ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯨ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯐꯒꯅꯤ ꯀꯔꯤꯒꯨꯝꯕ ꯗꯥꯏꯚꯣꯔꯁ ꯄꯤꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯣꯖꯥꯗꯨꯒ ꯃꯍꯥꯛꯀ ꯑꯃꯨꯛ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯥꯗ ꯂꯩꯔꯤꯕ ꯇꯥꯏꯄꯤꯁ ꯑꯁꯦ ꯃꯁꯤꯒ ꯑꯩꯒꯤ ꯅꯨꯄꯥꯒ ꯀꯔꯟ ꯇꯧꯔꯤꯕꯅꯤꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯨꯄꯥꯗꯧꯅ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤꯗ ꯊꯝꯕꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯆꯥꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯅꯗꯤ ꯃꯦꯗꯥꯝ ꯑꯩ ꯑꯗꯨ ꯄꯥꯝꯖꯗꯦ ꯃꯥ ꯀꯅꯥꯅꯣꯝꯒ ꯂꯨꯍꯣꯡꯅꯤꯡꯉ ꯂꯨꯍꯣꯡꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯕꯨ ꯃꯉꯣꯟꯗꯒꯤ ꯗꯥꯏꯚꯣꯔꯁ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯁꯤ ꯀꯩꯅꯣ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩ ꯕꯕꯥꯒ ꯂꯩꯕ ꯄꯥꯝꯃꯤ ꯃꯗꯨꯒꯤꯗꯤ ꯖꯁ ꯑꯗꯨꯅ ꯏꯕꯦꯝꯃ ꯀꯣꯠꯇ ꯑꯗꯨꯃꯥꯏꯅ ꯂꯥꯎꯔꯒ ꯍꯥꯏꯅꯗꯕꯅꯤꯅꯦ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯗꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕꯒꯤ ꯂꯥꯎꯔꯒ ꯍꯥꯏꯔꯣꯏꯗꯣꯔꯤꯕꯅꯣ ꯑꯗꯣꯝꯅ ꯇꯥꯕꯤꯔꯤꯕꯗꯨ ꯃꯈꯣꯏꯅꯤꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯁꯦ ꯄꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯝꯗ ꯈꯟꯅꯔꯤꯕꯅꯤꯅ ꯑꯗꯣꯝꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯀꯔꯤꯝꯇ ꯍꯪꯕꯤꯗꯦ ꯃꯗꯨꯒꯤꯗꯤ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣ ꯅꯪ ꯍꯥꯏꯁꯤꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯃꯥꯒ ꯅꯄꯥꯒꯁꯤ ꯈꯥꯏꯅꯕ ꯇꯥꯔꯒꯗꯤ ꯅꯪ ꯀꯅꯥꯒ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯅꯤꯁꯤ ꯃꯇꯩ ꯃꯅꯥꯎꯅꯤ ꯃꯈꯣꯏꯅꯤ ꯈꯥꯏꯅꯒꯦꯔꯥ ꯈꯥꯏꯅꯔꯣꯏꯔꯥ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤꯁꯤ ꯈꯥꯏꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯃꯗꯨ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯉꯥꯡꯒꯤ ꯑꯌꯥꯕꯁꯤꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯈꯣꯏꯗ ꯃꯇꯝ ꯈꯔ ꯄꯤꯔꯤ
ꯃꯊꯪꯒꯤ ꯍꯤꯌꯔꯤꯡ ꯇꯧꯕ ꯃꯇꯝꯗ ꯅꯈꯣꯏꯅꯤ ꯐꯖꯅ ꯈꯟꯅꯔꯝꯃꯣ ꯑꯗꯨꯒ ꯕ꯭ꯔꯦꯛ ꯂꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯊꯪꯒꯤ ꯍꯤꯌꯔꯤꯡ ꯑꯁꯤ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯇꯧꯁꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯑꯩꯒꯤ ꯑꯣꯔꯗꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯦꯗꯥꯝ ꯀꯩꯅꯣ ꯃꯦꯗꯥꯝꯅ ꯇꯥꯛꯄꯤꯔꯤꯁꯤꯕꯨ ꯑꯗꯣꯝꯒꯤ ꯑꯣꯔꯗꯔꯅꯤꯒ ꯍꯥꯏꯔꯤꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯄꯥꯝꯃꯤ ꯌꯥꯝ ꯊꯨꯅ ꯄꯥꯝꯃꯤ ꯊꯥ 3ꯒ ꯉꯥꯏꯕ ꯉꯝꯂꯣꯏ ꯃꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁ ꯑꯗꯨꯁꯨ ꯁꯥꯎꯗꯨꯅ ꯂꯦꯞꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯔꯗꯔ ꯄꯤꯕ ꯌꯥꯕ꯭ꯔꯣ ꯖꯁ ꯑꯁꯤꯕꯨ ꯅꯪꯅ ꯑꯣꯏꯔꯣ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯗꯥꯏꯚꯣꯔꯁ ꯄꯥꯝꯂꯤꯕꯁꯤꯡ ꯑꯁꯤꯁꯨ ꯃ꯭ꯌꯨꯆꯨꯑꯦꯜ ꯑꯣꯏꯅ ꯑꯅꯤꯃꯛ ꯂꯣꯏꯅ ꯄꯥꯝꯅꯕꯒꯤ ꯋꯥꯁꯨ ꯌꯥꯎꯗ꯭ꯔꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯅꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯈꯟꯅꯔꯒ ꯃꯁꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯀꯗꯕꯅꯤ ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯤ ꯀꯣꯛꯀ ꯆꯤꯛꯄ ꯑꯃ ꯌꯥꯎꯏ ꯆꯥꯝꯗ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯕ꯭ꯂꯦꯛ ꯑꯃꯇ ꯂꯧꯁꯤ ꯑꯗꯨꯒ ꯃꯊꯪ ꯀꯔꯝ ꯀꯥꯟꯗ ꯍꯤꯌꯔꯤꯡ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯖꯁ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯁꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯖꯁꯇꯒ ꯅꯪꯅ ꯂꯥꯎꯈꯠꯂꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨ ꯀꯩꯒꯤꯅꯣ ꯀꯅꯥꯅ ꯇꯝꯕꯤꯔꯛꯂꯤꯕꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯝꯕ ꯃꯦꯅꯔꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯏꯗ ꯑꯩꯈꯣꯏꯒꯨꯝꯕ ꯑꯊꯧꯕꯒꯤ ꯏ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯀꯣꯔꯠꯀ ꯖꯁꯀ ꯑꯝꯇ ꯀꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨ ꯅꯪꯉꯣꯟꯗ ꯑꯗꯨꯃꯛ ꯊꯝꯃꯣ ꯑꯉꯥꯡꯅ ꯁꯨꯝꯅ ꯇꯝꯕꯤꯒꯅꯨ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯉꯥꯡ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯏꯁꯤ ꯑꯩꯈꯣꯏ ꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯒꯤ ꯏꯒꯨꯝꯕ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯥꯟꯗꯥꯟꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯥꯅꯤꯡꯒꯦꯔꯥ ꯇꯥꯅꯤꯡꯉꯣꯏꯔꯥ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯝ ꯑꯗꯨꯅ ꯑꯥꯏ ꯗꯣꯟ ꯀꯦꯌꯔ ꯕ꯭ꯔꯣ ꯒꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯅꯤꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯃꯁꯤꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝꯁꯤꯡ ꯑꯁꯤ ꯇꯧꯔꯨꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯃꯃꯥꯡ ꯊꯛꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯨꯕꯤꯈꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛ ꯊꯥꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯠꯇ꯭ꯔꯣ ꯚꯤꯔꯥꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯐꯨꯈꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤꯅ ꯔꯦꯁꯂꯔ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯚꯤꯔꯥꯁꯨ ꯔꯦꯁꯂꯔꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯨꯔꯥꯗꯨ ꯊꯣꯛꯂꯛꯇꯨꯅ ꯀꯣꯜ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯒ ꯅꯪꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯌꯥꯅꯨꯄꯥ ꯑꯁꯤ ꯔꯦꯁꯂꯔꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯣꯜ ꯑꯁꯤꯗ ꯀꯣꯃꯦꯗꯤ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄꯥꯂꯛꯀꯗ ꯃꯍꯥꯛ ꯑꯁꯤ ꯔꯦꯁꯂꯔ ꯑꯣꯏꯗꯨꯅ ꯀꯣꯆꯄꯨ ꯐꯨꯈꯤꯕꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯅꯝꯁꯟꯗꯨꯅ ꯋꯥꯟꯊꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯋꯥꯟꯊꯈꯤꯕꯗꯨ ꯃꯥꯅ ꯑꯩꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯀꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯦꯟꯅꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯗꯣ ꯀꯣꯆꯅꯤ ꯑꯗꯨꯁꯨ ꯅꯨꯄꯥ ꯅꯪꯗꯤ ꯃꯍꯥꯛꯀ ꯌꯦꯟꯅꯔꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯅꯤ ꯀꯩꯁꯨ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯏꯗꯨꯕꯨ ꯀꯥꯟꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯚꯤꯔꯥꯁꯨ ꯃꯥꯝ ꯅꯪꯅ ꯋꯥꯁꯤ ꯌꯥꯝꯃꯟꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯅꯨꯄꯤ ꯄ꯭ꯂꯦꯌꯔꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯔꯦꯁꯂꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯔꯦꯗꯤꯗ ꯂꯩ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯔꯦꯁꯂꯔꯁꯤꯗꯤ ꯔꯦꯗꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯎ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯔꯦꯗꯤ ꯑꯣꯏꯔꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯩꯕꯨ ꯑꯃꯨꯛ ꯆꯦꯟꯅꯍꯜꯂꯛꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯕꯥ ꯏꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯂꯗꯨꯅ ꯏꯃꯥꯁꯦ ꯂꯝꯕꯤ ꯑꯆꯨꯝꯕꯗ ꯄꯨꯔꯛꯄ ꯌꯥꯗꯣꯔꯤꯕꯅꯤ ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯕꯕꯥ ꯅꯪ ꯄ꯭ꯂꯤꯖ ꯔꯦꯗꯤ ꯑꯣꯏꯔꯦ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯄꯥꯗꯨꯁꯨ ꯀꯔꯤꯕꯨ ꯊꯣꯛꯑꯒꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯔꯪ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ나 ꯑꯩꯒꯤ ꯕꯕꯥꯁꯤꯅ ꯅꯪꯒꯨꯝꯅ ꯆꯍꯤ 15ꯗꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯁꯨꯝꯃꯇꯒꯤ ꯅꯨꯃꯤꯠ 15 ꯈꯛꯇꯪ ꯇ꯭ꯔꯦꯅꯤꯡ ꯇꯧꯖꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯄꯥꯅ ꯃꯥꯏ ꯄꯥꯛꯈꯤꯕꯁꯦ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪꯅꯤ ꯃꯥꯏ ꯄꯥꯛꯈ꯭ꯔꯤꯕꯗꯣ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯇꯦꯂꯦꯟ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯗꯥꯎ ꯌꯥꯕꯒꯤꯅꯤ ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯏꯄꯥꯅ ꯁꯥꯟꯅꯈꯤꯕꯗꯨ ꯃꯦꯆ ꯑꯃꯈꯛꯇꯅꯤ ꯑꯗꯨꯒ ꯁꯥꯟꯅꯔꯤꯕ ꯃꯦꯆ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯃꯈꯨꯔꯥꯗꯨꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯗꯨꯅ ꯃꯈꯨ ꯊꯥꯡꯒꯠꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯔꯦꯁꯂꯤꯡꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯗꯔꯀꯥꯔ ꯀꯩ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯤꯇꯤꯒꯤ ꯃꯈꯨꯔꯥꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯏꯄꯨꯗ ꯁꯣꯔꯤ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯩ ꯁꯣꯔꯤ ꯍꯥꯏꯗꯣꯏꯕ ꯔꯦꯁꯂꯤꯡꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯀꯔꯤꯕꯨ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯎꯀꯤꯜ ꯑꯗꯨꯁꯨ ꯍꯧꯒꯠꯂꯗꯨꯅ ꯃꯈꯨꯔꯥꯗꯨꯅ ꯑꯣꯟꯁꯤꯜꯂꯗꯨꯅ ꯃꯃꯥꯡꯊꯛꯇ ꯃꯈꯣꯏꯅꯤ ꯈꯟꯅꯈꯤꯕꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯪ ꯑꯁꯤ ꯔꯦꯁꯂꯔꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯗꯨꯅ ꯀꯣꯏꯆꯠ ꯆꯠꯆꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯃꯅ ꯅꯪꯕꯨ ꯁꯔꯕꯅꯥ ꯁꯥꯒꯩ ꯍꯥꯠꯄꯤꯔꯦꯗꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯚꯤꯔꯥꯅ ꯃꯥꯏ ꯄꯥꯛꯈꯤꯕꯗꯨ ꯗꯥꯎ ꯌꯥꯕꯗꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐꯔꯦ ꯃꯦꯆ ꯑꯃ ꯁꯤꯜꯂꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯃꯛ ꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯀꯟꯗꯤꯁꯟꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯥꯟꯅꯗꯣꯔꯤꯕ ꯃꯦꯆ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯃꯆꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯦꯆ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯄꯥꯁꯦ ꯔꯦꯗꯤꯗ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯀꯟꯗꯤꯁꯟ ꯑꯗꯨꯗ ꯑꯍꯣꯡꯕ ꯈꯔꯗꯤ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯕꯕꯥꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯃꯗ ꯃꯆꯥꯅꯨꯄꯤꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯦꯁ ꯅꯨꯡ ꯀꯩꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦꯁꯦ ꯌꯥꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯅ ꯄꯨꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯗꯥꯟꯒ ꯇꯧꯕꯤꯕꯒꯤ ꯃꯇꯧꯕꯗ ꯑꯩ ꯄꯥꯝꯗꯦ ꯃꯦꯁ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯗꯨꯅ ꯑꯩꯅ ꯏꯆꯥꯅꯨꯄꯤꯁꯦ ꯂꯧꯒꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯖꯒꯥꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯦꯁ ꯑꯁꯤ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦꯃꯛ ꯍꯥꯏꯔꯕꯅꯤꯅ ꯃꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯥꯟꯅꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯂꯝꯄꯥꯛꯇ ꯁꯥꯟꯅꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣ ꯑꯩꯈꯣꯏ ꯏꯌꯥꯅꯨꯄꯥꯁꯤ ꯌꯥꯝꯅ ꯀꯤꯔ ꯃꯥꯜꯂꯤꯅꯦ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯔꯅꯤ ꯈꯜꯂꯗꯨꯅ ꯅꯣꯛꯅꯕꯤꯔꯅꯤ ꯈꯜꯂꯗꯨꯅ ꯀꯤꯔ ꯃꯥꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯂꯩ ꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯃꯌꯥꯝꯗ ꯎꯠꯇꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯔꯤꯕꯅꯣ ꯃꯁꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯗꯤ ꯅꯪ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯅꯨꯄꯤꯒ ꯈꯟꯅꯈꯤꯕꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯃꯈꯣꯏꯒꯤ ꯃꯥꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯈꯒ ꯌꯦꯡ ꯉꯥꯡꯉꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯨꯔꯥꯗꯨꯁꯨ ꯁꯥꯎꯗꯨꯅ ꯉꯥꯡꯒꯗꯕꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯂꯩ ꯃꯦꯁ ꯑꯗꯨ ꯏꯃꯨꯡꯗ ꯊꯝꯂꯗꯨꯅ ꯅꯈꯣꯏꯅ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯃꯔꯝ ꯑꯗꯨꯅ ꯃꯦꯁ ꯑꯁꯤꯗꯤ ꯂꯝꯄꯥꯛꯇ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯧ ꯑꯗꯨ ꯖꯁ ꯑꯗꯨꯅ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯠꯂ ꯅꯠꯇ꯭ꯔꯒꯅ ꯀꯩꯊꯦꯜꯂꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯗ ꯀꯔꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯅꯣ ꯑꯉꯥꯡ ꯑꯁꯤ ꯀꯅꯥꯒ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯗꯨ ꯅꯈꯣꯏ ꯈꯟꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯦꯗꯥꯝ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯃꯦꯁ ꯑꯃ ꯊꯝꯂꯗꯨꯅ ꯁꯤꯜꯂꯒ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯅꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤ ꯃꯦꯁ ꯑꯃ ꯁꯤꯟꯕ ꯀꯩ ꯁꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯒꯇꯥ ꯀꯨꯁꯇꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯔꯦꯁꯂꯤꯡ ꯇꯧꯗꯣꯔꯤꯕꯅꯤ ꯇꯧꯗꯣꯔꯤꯕ ꯔꯦꯁꯂꯤꯡ ꯑꯁꯤ ꯈꯨꯡꯒꯪꯗ ꯇꯧꯅꯕ ꯔꯦꯁꯂꯤꯡ ꯑꯗꯨꯅꯤ ꯑꯉꯝꯕ ꯃꯤꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯁ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯗꯤꯁꯤꯖꯟ ꯑꯁꯤ ꯂꯧꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯗꯤ ꯏꯃꯥ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯐꯅꯕ ꯅꯨꯡꯉꯥꯏꯅꯤꯅꯦ ꯑꯇꯧꯕ ꯌꯦꯡꯅꯤꯡꯉꯤꯅꯦ ꯃꯁꯤ ꯑꯥꯏꯟꯗꯗꯤ ꯌꯥꯎꯗꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯈꯟꯅꯔꯕꯅꯤꯅ ꯐꯔꯦ ꯑꯩ ꯃꯦꯁ ꯑꯗꯨꯕꯨ ꯁꯤꯟꯕꯗꯤ ꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯑꯣꯗꯤꯌꯟꯁ ꯑꯣꯏꯅꯗꯤ ꯌꯦꯡꯕ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯔꯦꯁꯂꯤꯡ ꯑꯁꯤ ꯂꯥꯏꯐ ꯑꯣꯏꯅ ꯌꯦꯡꯕꯁꯤꯁꯨ ꯑꯃꯨꯛꯇ ꯌꯦꯡꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯁꯨ ꯃꯇꯦꯡ ꯃꯅꯥꯎ ꯐꯅꯕ ꯅꯨꯡꯉꯥꯏꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯗꯤꯁꯃꯤꯁ ꯇꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯀ꯭ꯔꯤꯇꯤ ꯑꯃꯁꯨꯡ ꯕꯤꯔꯥꯒꯤ ꯔꯦꯁꯂꯤꯡ ꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯇꯤꯀꯦꯠ ꯀꯛꯇꯨꯅ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯇꯤꯀꯦꯠ ꯀꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯎꯀꯤꯜ ꯃꯃꯥꯟꯅꯕꯗꯨꯅꯤ ꯃꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯔꯥ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯥꯝꯕꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯝꯃꯅꯤꯅꯦ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯤ ꯑꯃꯇ ꯈꯪꯍꯟꯕ ꯄꯥꯝꯗꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯇꯤꯜꯂꯤꯕꯁꯤ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯅꯕꯨ ꯍꯥꯏꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯤꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯦ ꯀꯣꯔꯠꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯀꯤ ꯑꯦꯗꯃꯤꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦꯅꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯡꯂꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯒ꯭ꯔꯨꯞ 5-6ꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯗꯒꯤ ꯑꯃꯗ ꯄꯥꯎ ꯑꯗꯨ ꯂꯣꯏꯅ ꯐꯪꯅꯕꯗꯒꯤ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕꯅꯤ ꯑꯐꯕ ꯋꯥꯒꯤꯗꯃꯛꯇꯗꯤ ꯃꯤꯁꯤꯡ ꯑꯁꯤ ꯄꯥꯎ ꯑꯁꯤ ꯁꯟꯗꯣꯛꯇꯕꯅꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯤꯁꯤꯡ ꯑꯁꯤ ꯄꯥꯎ ꯑꯁꯤ ꯁꯠ ꯁꯟꯗꯣꯛꯏ ꯑꯗꯨꯕꯨ ꯇꯤꯀꯦꯠ ꯀꯊꯥꯗꯨꯅ ꯃꯁꯤꯗ ꯃꯤ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯕꯤꯔꯥꯅ ꯍꯪꯈꯤ ꯃꯐꯝ ꯑꯁꯤꯗ ꯆꯤꯌꯔ ꯒꯔꯜꯒ ꯀꯌꯥꯃꯔꯨꯝ ꯂꯥꯛꯂꯤꯕꯅꯤ ꯆꯤꯌꯔ ꯂꯤꯗꯔꯒ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯇꯣꯔꯅꯥꯃꯦꯟ ꯑꯃꯗ ꯃꯈꯣꯏꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯒꯣꯔꯃꯦꯟꯅ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤ ꯁꯤꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯥꯏ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯤꯀꯦꯠ ꯀꯛꯇꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯁ ꯑꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯇꯤꯀꯦꯠ ꯀꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯝꯕꯗꯨꯅ ꯍꯥꯏ ꯖꯁꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯖꯁ ꯑꯗꯨꯅ ꯅꯪ ꯀꯣꯔꯠꯇ ꯊꯦꯡꯅꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯅꯦꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯃꯥ ꯅꯄꯥꯒꯤ ꯃꯦꯠꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯅꯦ ꯑꯗꯨꯅ ꯅꯪꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯁꯥꯟꯅꯧꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯇꯦꯠ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕꯅꯤꯅ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯁ꯭ꯇꯦꯠ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯇ꯭ꯔꯦꯅꯤꯡꯁꯤ ꯑꯩꯒ ꯇꯧꯃꯤꯟꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯨꯚꯁꯤꯡ ꯑꯁꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯃꯐꯝꯁꯤꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯑꯥꯗ ꯔꯤꯡꯗ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯅꯪ ꯃꯥꯏꯛ ꯄꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯣꯃꯤꯁ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯄ꯭ꯔꯣꯃꯤꯁ ꯐꯥꯎꯗꯤ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯉꯝꯅꯕꯗꯤ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯅꯪꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪ ꯃꯥꯏ ꯄꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯃꯄꯥꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯎꯀꯤꯜ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯐꯣꯟ ꯑꯝꯇ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯗ ꯐꯣꯟ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯃꯤꯅꯨ ꯃꯤꯁ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯐꯤꯕꯝꯁꯤ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯁꯤꯜꯂꯗꯨꯅ ꯋꯥ ꯑꯁꯤ ꯁꯔꯕꯅꯥꯁ ꯁꯥꯔꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯂꯧꯁꯤꯜꯂꯝꯃꯤ ꯅꯃꯥꯁꯤꯅ ꯅꯄꯥ ꯑꯁꯤ ꯇꯞꯇꯅ ꯐꯨꯗꯨꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯃꯤꯁ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯅꯃꯥꯅ ꯅꯄꯥꯁꯦ ꯄꯨꯔꯥ ꯄꯥꯛꯅꯝꯅꯦ ꯑꯣꯟꯗ꯭ꯔꯤꯕꯁꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯦꯁꯂꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯖꯁ ꯑꯃ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯖꯁ ꯑꯁꯤ
पंजाबꯇꯒꯤ ꯂꯥꯛꯄ ꯕꯜꯕꯤꯔꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯌꯣꯒꯤ ꯕꯥꯕꯨꯕꯨꯅꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨꯕꯨ ꯀꯧꯊꯣꯔꯛꯂꯦ ꯕꯤꯔꯥ ꯑꯃꯁꯨꯡ ꯀ꯭ꯔꯤꯇꯤꯕꯨ ꯖꯁ ꯑꯗꯨꯅ ꯀꯧꯊꯣꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯤꯔꯥꯗꯤ ꯔꯦꯁꯂꯤꯡꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯗꯤ ꯁꯥꯔꯤ ꯁꯦꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯡꯗ ꯐꯨꯈꯤꯕ ꯑꯗꯨꯒꯨꯝꯅ ꯐꯨꯒꯦ ꯈꯜꯂꯤꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯁ ꯑꯗꯨꯅ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯔꯦꯁꯂꯤꯡ ꯍꯧꯔꯛꯈ꯭ꯔꯦ ꯔꯦꯁꯂꯤꯡ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯕꯤꯔꯥꯅ ꯍꯥꯟꯅ ꯂꯥꯛꯆꯔꯛꯈꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯗꯤ ꯁ꯭ꯇꯦꯠ ꯆꯦꯝꯄꯤꯌꯟ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯕꯤꯔꯥꯕꯨ ꯑꯁꯨꯝ ꯂꯥꯛꯆꯔꯛꯄ ꯍꯧꯔꯛꯈꯤ ꯔꯥꯎꯟꯁꯤꯡ ꯑꯁꯤ ꯃꯊꯪ ꯑꯁꯨꯝ ꯇꯧꯔꯛꯄꯗ ꯀ꯭ꯔꯤꯇꯤꯅ ꯃꯍꯥꯛꯄꯨ ꯑꯁꯨꯃꯛ ꯂꯥꯛꯆꯗꯨꯅ ꯂꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯗꯤꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯄꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯇ꯭ꯔꯤꯛ ꯑꯃ ꯁꯥꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯔꯦꯁꯂꯤꯡ ꯇꯧꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀ꯭ꯔꯤꯇꯤꯁꯤ ꯃꯉꯛꯇ ꯀꯤꯁ ꯇꯧꯕ ꯌꯥꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯨꯞ ꯑꯗꯨ ꯑꯁꯨꯝ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗ ꯆꯥꯟꯁ ꯂꯧꯗꯨꯅ ꯇꯟꯖꯥ ꯌꯦꯡꯂꯗꯨꯅ ꯃꯉꯛ ꯁꯝꯗ ꯀꯤꯁ ꯍꯦꯛ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯗꯤ ꯆꯞ ꯂꯦꯞꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯔꯥꯅ ꯃꯍꯥꯛꯄꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯅꯒꯟ ꯑꯗꯨ ꯂꯩꯄꯥꯛꯇ ꯊꯦꯡꯍꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯣꯏꯟ ꯑꯗꯨ ꯑꯁꯨꯝ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯀꯥꯈꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯔꯠ ꯑꯗꯨꯒꯤ ꯖꯁ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯀꯣꯔꯠ ꯑꯗꯨꯒꯤ ꯖꯁ ꯑꯗꯨꯅꯗꯤ ꯃꯈꯣꯏꯅꯤ ꯈꯥꯏꯅꯕꯁꯤ ꯄꯥꯝꯗꯕꯅꯤ ꯃꯈꯣꯏꯅꯤ ꯄꯣꯏꯟ ꯑꯁꯤ 19 ꯌꯧꯔꯦ ꯑꯗꯨꯒ 20 ꯍꯦꯛ ꯌꯧꯕ ꯃꯤꯗꯨꯅ ꯀꯥꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯔꯥꯎꯟ ꯑꯗꯨꯗ ꯃꯦꯆ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀ꯭ꯔꯤꯇꯤ ꯂꯦꯛꯊꯔꯛꯈ꯭ꯔꯦ ꯂꯦꯛꯊꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯤꯔꯥꯁꯨ ꯄꯥꯈꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯃꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀ꯭ꯔꯤꯇꯤꯒꯤ ꯃꯤꯍꯨꯟ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯒꯗꯕ ꯅꯠꯇꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯂꯣꯅꯤꯗꯨꯗ ꯂꯩꯕ ꯄꯥꯔꯊꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯉꯥꯡ ꯑꯃꯈꯛꯇ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯅꯤ ꯁꯨꯕ ꯇꯥꯔꯒꯗꯤ ꯌꯨꯝꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗꯣꯛꯇꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯃꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯆ ꯑꯗꯨꯒꯤ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯔꯦꯁꯂꯤꯡ ꯁꯥꯟꯅꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯁꯤꯕꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯍꯟꯕ ꯑꯁꯤꯕꯨ ꯑꯩꯗꯤ ꯏꯃꯥ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯂꯣꯏꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯀꯣꯔꯠꯇ ꯂꯥꯛꯇꯨꯅ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯤꯕꯅꯤꯅꯦ ꯑꯉꯥꯎꯕꯁꯤꯡꯁꯤꯗꯤ ꯂꯝꯍꯦꯟꯕꯁꯤꯡꯁꯤꯗꯤ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯛꯂꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯏꯃꯥ ꯑꯃꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯁꯨꯛ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯕꯤꯔꯥꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯍꯟꯗꯨꯅ ꯂꯣꯏꯅ ꯁꯣꯜꯚ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯄꯟꯖꯥꯕꯀꯤ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ나 ꯕꯤꯔꯥꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯃꯍꯥꯛꯀꯤ ꯕꯦꯗꯔꯨꯝꯗ ꯔꯦꯁꯂꯤꯡ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯗꯨꯅ ꯂꯝꯄꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯔꯦꯁꯂꯤꯡ ꯁꯥꯟꯅꯔꯤꯕꯅꯤꯅꯦ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯪꯕ ꯌꯥꯔꯤ ꯃꯗꯨꯗꯤ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯕ ꯃꯇꯝꯗ ꯀꯅꯥꯝꯇ ꯌꯥꯎꯕꯤꯔꯨꯅꯨ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯅꯤ ꯋꯥꯔꯤꯁꯤꯒꯤ ꯄꯥꯎꯇꯥꯛ ꯑꯁꯤ ꯅꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯄꯣꯁꯠ ꯀ꯭ꯔꯦꯗꯤꯠꯀꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯀ꯭ꯔꯤꯇꯤꯁꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯐꯥꯏꯕꯣꯛ ꯄꯣꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯦꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯗꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯗꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯑꯃꯈꯛꯇꯪ ꯄꯥꯝꯕꯅꯤ ꯑꯅꯤ ꯄꯤꯔꯛꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯅ ꯕꯣꯅꯁꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯈꯨꯝꯖꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯪꯅ ꯑꯩꯕꯨ ꯃꯦꯔꯤ ꯀꯣꯝ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯁꯦ ꯅꯪꯅ ꯑꯩꯕꯨ ꯅꯝꯗꯅ ꯃꯦꯔꯤ ꯀꯣꯝ ꯑꯣꯏꯍꯜꯂꯦꯗꯅ ꯃꯗꯨꯒꯤꯗꯤ ꯕꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯅꯪꯕꯨ ꯑꯩꯅ ꯁ꯭ꯄꯣꯔꯠꯇ ꯃꯦꯔꯤ ꯀꯣꯝ ꯑꯣꯏꯍꯟꯗꯣꯔꯤꯕꯅꯤ ꯑꯩ ꯂꯦꯞꯄ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯆꯥꯎ ꯑꯍꯨꯝ ꯑꯁꯦ ꯄꯜꯂꯗꯨꯅ ꯋꯥꯁꯛꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯇꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯊꯥꯖꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯡꯊꯛꯀꯤ ꯁꯤꯟ ꯑꯃꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯖꯤꯅꯥꯅ ꯃꯍꯥꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕ ꯌꯥꯗꯕꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯦꯗꯜ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯀ꯭ꯔꯤꯇꯤꯗ ꯄꯤꯔꯝꯃꯤ ꯀꯣꯆ ꯑꯗꯨꯅ ꯅꯪꯕꯨ ꯂꯧꯅꯝ ꯇꯧꯔꯗꯨꯅ ꯂꯥꯂꯣꯡ ꯑꯃ ꯁꯤꯜꯂꯗꯨꯅ ꯅꯪꯕꯨ ꯅꯝꯗꯨꯅ ꯃꯥꯏꯊꯤꯍꯟꯕꯅꯤ ꯉꯁꯤ ꯑꯩ ꯃꯥꯏ ꯄꯥꯛꯂꯦ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯁꯨ ꯃꯥꯏ ꯄꯥꯛꯄꯁꯤ ꯅꯪꯒꯤꯅꯤ ꯑꯩꯒ ꯅꯨꯄꯥ ꯑꯃꯒ ꯆꯍꯤ 4 ꯈꯪꯅꯔꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯔꯦꯁꯂꯤꯡ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯤ ꯑꯇꯣꯞꯄꯅ ꯅꯪꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯒ ꯔꯦꯁꯂꯤꯡ ꯍꯥꯏꯕꯁꯤ ꯅꯪ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯪꯒ ꯀꯥꯏꯅꯕꯗꯤ ꯉꯝꯅꯤ ꯑꯗꯨꯕꯨ ꯔꯦꯁꯂꯤꯡꯗꯤ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯏ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯌꯥꯎꯔ ꯐꯥꯎꯕ ꯔꯦꯁꯂꯤꯡ ꯇꯧꯕ ꯃꯇꯝꯗ ꯅꯪꯕꯨ ꯁꯄꯣꯔꯠ ꯇꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯀꯅꯨꯀꯣ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀ꯭ꯔꯤꯇꯤꯁꯨ ꯅꯣꯛꯆꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯒꯤ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯤꯇꯤ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯆ ꯁꯥꯟꯅꯕ ꯍꯧꯔꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯇꯣꯔꯅꯥꯃꯦꯟꯠꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯖꯄꯥꯟꯒ ꯃꯍꯥꯛꯀ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯄꯥꯗꯨꯅ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯆꯤꯌꯔ ꯑꯞ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯀꯔꯤꯒꯨꯝꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯉꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ
ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯉꯥꯏꯕꯤꯗꯨꯅ ꯂꯩꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ